ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯁꯥꯌꯣꯟꯕ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯑꯁꯣꯡꯕ ꯕꯣꯟ ꯑꯃꯗ ꯏꯁꯤꯡ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯖꯤꯕ ꯑꯃꯠꯇ ꯊꯛꯂꯝꯗꯦ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯕꯨ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯅꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯈꯣꯡꯂꯛꯄ ꯃꯇꯝꯗ ꯅꯣꯡ ꯆꯨꯔꯒꯅꯤ ꯅꯠꯇ꯭ꯔꯒ ꯍꯥꯡꯂꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯗꯗꯨꯅ ꯖꯤꯕꯁꯤꯡꯅ ꯏꯁꯤꯡꯗꯨ ꯊꯛꯂꯨꯕ ꯌꯥꯎꯔꯕꯁꯨ ꯊꯛꯂꯨꯔꯤꯕ ꯖꯤꯕ ꯑꯗꯨ ꯃꯁꯥꯗꯨ ꯐꯨꯔꯤ ꯐꯨꯔꯥꯡ ꯊꯨꯡꯕ ꯅꯠꯇ꯭ꯔꯒ ꯃꯁꯥꯗꯨ ꯀꯥꯝꯈꯠꯂꯛꯇꯨꯅ ꯁꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯕꯣꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯐꯥꯎꯕ ꯏꯁꯤꯡ ꯑꯗꯨ ꯊꯛꯅꯗꯦ꯫ ꯍꯪꯉꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯗꯤ ꯏꯁꯤꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯃꯆꯥ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯥꯁꯤꯡꯅ ꯏꯁꯤꯡ ꯊꯛꯄ ꯂꯥꯛꯄꯗ ꯍꯪꯉꯣꯏ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯏꯁꯤꯡꯗ ꯍꯦꯛꯇ ꯂꯨꯞꯊꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯛꯁꯤꯡ ꯑꯗꯨ ꯂꯥꯛꯂꯤꯕ ꯖꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯃꯠꯇ ꯎꯍꯟꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃꯗꯤ ꯕꯣꯟ ꯑꯗꯨꯒ ꯅꯛꯅꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯃꯆꯥ ꯄꯣꯛꯇꯕ ꯅꯤꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅ ꯕꯣꯟ ꯑꯗꯨꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯤ꯫ ꯃꯈꯣꯏꯅ ꯃꯥꯒꯤ ꯁꯤꯡ ꯀꯣꯛꯊꯣꯡ ꯑꯃꯃꯝ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯁꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯃꯑꯣꯡ ꯑꯃꯗ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯈꯥꯡꯕ ꯋꯥꯔꯕꯗ ꯃꯥꯒꯤ ꯅꯤꯄꯥ ꯑꯗꯨꯕꯨ ꯌꯦꯡꯂꯒ "ꯏꯕꯨꯡꯉꯣ, ꯉꯁꯤ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ? ꯑꯩꯍꯥꯛ ꯏꯁꯤꯡ ꯊꯛꯅꯤꯡꯕꯅ ꯈꯥꯡꯕ ꯋꯥꯔꯦ꯫ ꯀꯔꯤ ꯎꯄꯥꯏ ꯇꯧꯒꯅꯤ?" ꯍꯥꯏꯖꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅꯁꯨ "ꯏꯕꯦꯝꯃ, ꯑꯩꯍꯥꯛꯁꯨ ꯉꯁꯤ ꯑꯁꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯈꯥꯡꯕ ꯋꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡ ꯊꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯊꯨꯅ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯤꯕ ꯑꯁꯤꯅꯤ." ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯄꯅ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯃꯈꯣꯏꯅ ꯄꯨꯔꯤꯕ ꯁꯤꯡ ꯀꯣꯛꯊꯣꯡꯁꯤꯡ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯊꯥꯙꯔꯦ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯌꯦꯡꯍꯧꯗꯅ ꯃꯈꯨꯠ ꯈꯨꯖꯣꯛ ꯊꯛꯆꯤꯜꯂꯤ꯫ ꯏꯁꯤꯡ ꯑꯗꯨꯗꯤ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯨꯅ ꯀꯨꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯃꯔꯨꯝ ꯀꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯆꯦꯛꯌꯥ ꯈꯨꯗꯤꯡꯃꯛ ꯂꯩꯈꯤꯕꯅ ꯃꯈꯣꯏꯅ ꯈꯧꯔꯥꯡꯕꯅ ꯈꯥꯡꯕ ꯉꯝꯈꯤꯗꯕꯗꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯍꯥꯏꯗꯣꯛꯇꯅ ꯍꯦꯛꯇ ꯊꯛꯆꯤꯟꯈꯤꯕꯗ ꯊꯛꯈ꯭ꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯨꯝꯁꯤꯡ ꯌꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯁꯤꯡ ꯑꯗꯨ ꯃꯄꯨꯛ ꯊꯟꯅ ꯊꯛꯆꯤꯜꯂꯒ ꯃꯥꯅ ꯄꯨꯔꯛꯄ ꯁꯤꯡ ꯀꯣꯛꯊꯣꯡꯁꯤꯡꯗꯨ ꯊꯣꯡꯒꯠꯅꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯆꯠꯅ ꯅꯤꯄꯥ ꯑꯁꯤ ꯃꯄꯨꯛ ꯀꯪꯈꯠꯂꯛꯂꯦ꯫ ꯃꯍꯥꯛ ꯁꯤꯡ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯁꯤꯡ ꯀꯣꯛꯊꯣꯡ ꯑꯗꯨ ꯊꯥꯙꯔꯒ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯅꯪꯅ ꯄꯨꯔꯤꯕ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯅꯝꯂꯁꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯧꯁꯤꯜꯂꯁꯤ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤꯁꯨ ꯊꯥꯙꯍꯜꯂꯒ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯅꯕ ꯊꯨꯅ ꯆꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯨꯅ ꯌꯥꯡꯅ ꯌꯨꯝ ꯌꯧꯅꯕ ꯁꯤꯡ ꯊꯅꯝꯂꯒ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯤꯄꯥ ꯑꯗꯨ ꯁꯤꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯕꯨꯛꯇꯨ ꯆꯥꯎꯈꯠꯂꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯃꯑꯣꯡꯅꯣ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯑꯗꯨ ꯃꯆꯥ ꯑꯃ ꯄꯣꯛꯂꯦ꯫ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯍꯪꯉꯣꯏꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯁꯨꯅ ꯄꯥꯜꯂꯤ꯫ ꯃꯀꯣꯛ ꯃꯃꯤꯠ ꯃꯅꯥ ꯂꯣꯏꯅ ꯄꯥꯜꯂꯤ꯫ ꯐꯤꯕꯝꯗꯤ ꯍꯪꯉꯣꯏꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯃꯑꯣꯡꯅꯣ? ꯑꯩꯈꯣꯏꯅ ꯅꯤꯄꯥ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯆꯥ ꯐꯤꯕꯝ ꯆꯥꯗꯕ ꯑꯃ ꯄꯣꯛꯂꯦ꯫ ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯑꯉꯥꯡ ꯑꯁꯤ ꯍꯤꯡꯂꯕꯁꯨ ꯃꯤꯔꯛꯇ ꯇꯤꯟꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯃꯃꯥ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯍꯪꯗꯨꯅ ꯌꯦꯡꯂꯁꯤ ꯍꯥꯏꯅꯗꯨꯅ ꯑꯉꯥꯡꯒꯤ ꯃꯃꯥ ꯑꯗꯨꯗ ꯍꯪꯂꯛꯈꯤ, "ꯏꯕꯦꯝꯃ, ꯅꯪꯅ ꯄꯣꯛꯂꯤꯕ ꯅꯆꯥ ꯑꯁꯤ ꯃꯤꯗꯤ ꯃꯥꯜꯂꯤ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯃꯤꯔꯛꯇ ꯇꯤꯟꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯃꯄꯥꯅ ꯁꯤꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤꯒ ꯀꯣꯟꯅꯅ ꯁꯦꯕꯥ ꯇꯧꯍꯧꯔꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯃꯃꯥ ꯑꯗꯨꯅ ꯇꯥꯔꯒ ꯍꯥꯏꯖꯔꯛꯈꯤ, "ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯑꯩꯅ ꯈꯟꯖꯕꯗ ꯃꯍꯥꯛ ꯄꯣꯛꯄꯗ ꯃꯄꯥ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯕꯨ ꯃꯤꯃꯥꯟꯅꯗꯕꯅꯤ ꯈꯟꯗꯨꯅ ꯀꯔꯝꯅ ꯃꯄꯥꯒ ꯂꯣꯏꯅꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛ ꯃꯤꯃꯥꯟꯅꯗꯕ ꯃꯤꯁꯛ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥꯅꯤ꯫
ꯃꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯃꯃꯥ ꯑꯩꯅ ꯃꯥꯕꯨ ꯌꯣꯛꯆꯒꯦ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯊꯥ ꯃꯅꯨꯡꯗ ꯀꯣꯟꯁꯤꯟꯖꯗꯨꯅ ꯊꯝꯈ꯭ꯔꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯐꯔꯦ ꯐꯔꯦ ꯅꯪꯅꯕꯨ ꯅꯊꯃꯣꯏꯅ ꯆꯤꯡꯅꯗꯅ ꯌꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯦꯕꯥ ꯇꯧꯔꯁꯤ ꯍꯥꯏꯅꯗꯨꯅ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯦꯕꯥ ꯇꯧꯈꯤ꯫ ꯃꯃꯥ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯌꯣꯛꯈꯤ꯫ ꯑꯉꯥꯡ ꯑꯁꯤ ꯍꯧꯒꯠꯇꯨꯅ ꯃꯤꯒꯨꯝꯅ ꯆꯠꯄꯁꯨ ꯉꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯍꯪꯉꯣꯏ ꯑꯣꯏꯅ ꯆꯣꯡꯗꯨꯅ ꯆꯠꯄꯁꯨ ꯉꯝꯃꯤ꯫ ꯃꯁꯛꯁꯨ ꯃꯤꯒꯤ ꯁꯛꯇꯝꯁꯨ ꯃꯥꯜꯂꯤ, ꯍꯪꯉꯣꯏꯒꯤ ꯃꯨꯔꯇꯤꯁꯨ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯁꯤꯜꯂꯛꯂꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯂꯩꯀꯥꯏꯗ ꯆꯠꯊꯣꯛꯀꯅꯨ꯫ ꯅꯪꯕꯨ ꯎꯔꯒ ꯃꯤꯅ ꯅꯣꯛꯅꯔꯤꯕ ꯑꯗꯨꯕꯨ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯥ? ꯏꯃꯥꯗꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯜꯂꯤꯕ ꯑꯗꯨ ꯎꯔꯒ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ" ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯆꯥꯅꯤꯄꯥ ꯑꯁꯤꯅ ꯍꯪꯂꯛꯈꯤ, "ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯩꯕꯨ ꯎꯔꯒ ꯅꯣꯛꯅꯔꯤꯕꯕꯨ?" ꯃꯆꯥꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯀꯥꯏꯈꯤ꯫ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯈꯣꯏꯅ ꯏꯆꯥꯕꯨ ꯅꯣꯛꯀꯦ ꯃꯈꯩ ꯅꯣꯛꯅꯁꯅꯨ꯫ ꯏꯃꯥꯒꯤ ꯏꯐꯝꯗꯗꯤ ꯏꯆꯥꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯅ ꯅꯪꯕꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯆꯪꯂꯨꯒꯅꯨ ꯍꯥꯏꯔꯤꯕꯅꯤ." ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ, "ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯐꯝ ꯀꯧꯕꯒꯦ? ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕ ꯑꯩꯅ ꯃꯤꯔꯛꯇ ꯇꯤꯟꯕ ꯌꯥꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯇꯥꯔꯣꯏꯗ꯭ꯔꯥ? ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯕꯤꯔꯝꯈ꯭ꯔꯕ ꯑꯩꯒꯤ ꯃꯄꯣꯛꯅꯤ꯫ ꯑꯁꯨꯝꯅ ꯄꯣꯛꯂꯝꯒꯗꯕꯒꯤ ꯁꯔꯨꯛ ꯖꯤꯕ ꯑꯣꯏꯅ ꯄꯣꯛꯂꯝꯗꯕꯅ ꯍꯦꯟꯅ ꯐꯕꯅꯤ" ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯌꯦꯡꯖꯔꯒ ꯑꯉꯥꯡ ꯑꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯤ꯫ ꯃꯆꯥꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯤꯕ ꯑꯗꯨ ꯎꯔꯒ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯍꯟꯅ ꯍꯟꯅ ꯀꯞꯆꯔꯛꯂꯤ꯫ "ꯍꯦ ꯅꯣꯡꯗꯝꯕ, ꯅꯪꯅ ꯅꯅꯥ ꯑꯩꯕꯨ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯕꯤꯔꯝꯈ꯭ꯔꯦꯗ꯫ ꯑꯁꯨꯛ ꯂꯥꯏꯕꯛ ꯊꯤꯕ ꯃꯄꯣꯛ ꯑꯁꯤꯕꯨ ꯀꯔꯝꯅꯕꯨ ꯇꯝꯕꯤꯔꯝꯂꯤꯕꯅꯣ? ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯅ ꯏꯆꯥ ꯑꯃꯇꯪ ꯄꯤꯕꯤꯅꯕ ꯅꯐꯝꯗ ꯅꯤꯖꯕꯗꯤ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯏꯆꯥ ꯑꯃ ꯐꯪꯍꯟꯕꯤꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯕꯗꯁꯨ ꯏꯆꯥꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯤꯕ, ꯑꯗꯨꯒ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅꯁꯨ ꯏꯆꯥ ꯀꯧꯕꯅꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯁꯨ ꯉꯝꯖꯗꯦ꯫ ꯑꯁꯨꯝꯅ ꯏꯆꯥꯒꯤ ꯃꯊꯃꯣꯏ ꯀꯥꯏꯅ ꯂꯩꯕ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯅꯥꯏ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ" ꯍꯥꯏꯔꯒ ꯃꯃꯥ ꯑꯗꯨꯅ ꯍꯟꯅ ꯍꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯃꯆꯥꯅꯤꯄꯥ ꯍꯪꯉꯣꯏ ꯃꯥꯟꯕ ꯑꯗꯨꯒꯤ ꯃꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯀꯞꯅ ꯀꯞꯅ, "ꯏꯃꯥ, ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯆꯠꯈ꯭ꯔꯔꯣꯏ꯫ ꯃꯈꯣꯏꯅ ꯍꯧꯕ ꯂꯥꯛꯂꯕꯁꯨ ꯅꯆꯥ ꯆꯠꯆꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯖꯔꯛꯈꯤ꯫ ꯃꯃꯥ ꯑꯗꯨ ꯃꯆꯥꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯍꯦꯟꯅ ꯀꯞꯄ ꯍꯦꯜꯂꯛꯂꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯣꯟꯁꯤꯟꯅꯔꯒ ꯑꯃꯨꯛ ꯍꯦꯟꯅ ꯀꯞꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯁꯥꯟꯅꯃꯤꯟꯅꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯃꯥ ꯃꯆꯥꯅ ꯀꯞꯃꯤꯟꯅꯔꯤꯕ ꯑꯗꯨ ꯎꯔꯒ ꯀꯔꯤ ꯃꯔꯝꯒꯤ ꯀꯞꯃꯤꯟꯅꯔꯤꯕꯅꯣ ꯍꯪꯂꯛꯂꯕꯗ ꯃꯃꯥ ꯑꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯥꯁꯥ, ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯤꯗꯤ ꯃꯤꯃꯥꯟꯅꯗꯕꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕꯗ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯀꯥꯏꯕ ꯑꯣꯏꯔꯒꯅꯤꯗ꯫ ꯑꯗꯨꯅ ꯏꯃꯥꯅ ꯃꯍꯥꯛꯇꯤ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯕꯅꯤ, ꯃꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯒꯅꯤ ꯍꯥꯏꯔꯨꯕꯒꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥ ꯀꯞꯃꯤꯟꯅꯔꯤꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯅ, "ꯏꯃꯥ, ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯐꯝꯗ ꯈꯔ ꯂꯥꯟꯈ꯭ꯔꯦ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯗꯨꯅ ꯅꯣꯛꯊꯣꯛꯂꯨꯔꯦ꯫ ꯃꯗꯨꯗ ꯃꯔꯨꯞ ꯑꯁꯤꯅ ꯃꯄꯨꯛꯅꯤꯡꯗ ꯄꯦꯟꯗꯕ ꯑꯣꯏꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡꯗ ꯑꯁꯣꯏꯕ ꯇꯧꯔꯕꯁꯨ ꯁꯣꯏꯗꯕ ꯇꯧꯔꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯖꯔꯔꯣꯏ꯫ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯉꯥꯛꯇ ꯁꯥꯟꯅꯕꯗꯤ ꯁꯥꯟꯅꯔꯣꯏ" ꯍꯥꯏꯔꯕꯗ ꯃꯃꯥ ꯑꯗꯨꯅ, "ꯏꯆꯥꯁꯥ, ꯃꯍꯥꯛꯇꯤ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯅꯈꯣꯏ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯇꯥꯎ ꯑꯁꯤꯅ ꯑꯁꯣꯏꯕ ꯇꯧꯔꯕꯁꯨ ꯅꯈꯣꯏꯅ ꯃꯤꯃꯥꯟꯅꯗꯕ ꯃꯤꯅꯤ ꯈꯟꯗꯨꯅ ꯃꯥꯒ ꯈꯛ ꯁꯥꯎꯅꯒꯅꯨ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯒ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯈꯔ ꯏꯪꯖꯒꯗꯧꯔꯤꯕꯅꯤ." ꯑꯁꯨꯝ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯁꯤꯟꯅꯖꯔꯕꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅ "ꯏꯃꯥ, ꯑꯩꯈꯣꯏ ꯈꯪꯖꯔꯦ" ꯍꯥꯏꯔꯕꯗ ꯃꯆꯥꯅꯤꯄꯥ ꯑꯗꯨ
ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯕ ꯆꯠꯃꯤꯟꯅꯈ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯃꯥ ꯑꯗꯨꯗꯤ ꯃꯆꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯞꯄ ꯇꯣꯛꯇ꯭ꯔꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯑꯩꯅ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯆꯥ ꯑꯁꯤꯕꯨ ꯊꯤꯡꯂꯨꯔꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯁꯤꯟꯅꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯑꯁꯨꯝ ꯈꯟꯗꯨꯅ ꯃꯥꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯁꯤꯟꯅꯈ꯭ꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯁꯥꯟꯅꯕ ꯃꯁꯥꯟꯅ ꯈꯨꯗꯤꯡꯗ ꯃꯥꯅ ꯍꯦꯛꯇ ꯉꯝꯃꯤ꯫ ꯃꯥꯕꯨ ꯊꯥꯕꯤꯅꯕ ꯀꯅꯥꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯃꯨꯛꯅꯥ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯁꯤꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯄꯨꯝꯅꯃꯛ ꯃꯥꯅ ꯂꯣꯏꯅ ꯊꯥꯏ꯫ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ, ꯍꯪꯉꯣꯏꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯟꯕꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯅꯞꯈꯤꯕꯗ ꯀꯅꯥ ꯑꯃꯠꯇ ꯃꯥꯕꯨ ꯊꯥꯕ ꯉꯝꯗꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯀꯥꯏꯈꯤꯒꯅꯤ ꯈꯟꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯅꯣꯛꯅꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯍꯔꯥꯎꯅꯔꯕꯁꯨ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯕꯥꯂꯣ ꯍꯥꯏꯅ ꯂꯥꯎꯕ ꯅꯠꯇꯅ ꯅꯣꯛꯄ ꯈꯣꯠꯄ ꯀꯔꯤ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯍꯥꯛ ꯑꯀꯟꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯒ ꯃꯨꯛꯅꯥ ꯁꯤꯡꯅꯕꯗ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯆꯠꯂꯣꯏ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯅꯗꯨꯅ ꯃꯍꯥꯛ ꯌꯥꯎꯗꯕ ꯌꯥꯔꯛꯇ꯭ꯔꯤ꯫ ꯃꯥ ꯍꯧꯖꯤꯛ ꯖꯇ꯭ꯔꯥ ꯍꯥꯏꯕꯗꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯁꯤꯡꯅꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯉꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯍꯥꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯖꯔꯒ ꯃꯃꯥ ꯑꯗꯨꯗꯤ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯄ ꯇꯣꯛꯇ꯭ꯔꯤ꯫ ꯏꯆꯥ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯕꯤꯔꯝꯈ꯭ꯔꯦꯗ꯫ ꯃꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯁꯤ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯒꯗꯧꯕꯅꯤ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯀꯞꯇꯨꯅ ꯂꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯔꯛꯈꯤ, ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯄꯥ ꯈꯨꯗꯤꯡꯃꯛ ꯀꯣꯅꯨꯡꯗ ꯀꯥꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯀꯟꯕ ꯈꯟꯒꯗꯧꯔꯤ꯫ ꯃꯁꯤꯗ ꯂꯩꯕꯥꯛ ꯌꯦꯡꯅꯤꯡꯕ ꯌꯥꯎꯔꯕꯗꯤ ꯀꯣꯅꯨꯡꯗ ꯀꯥꯔꯛꯇꯨꯅ ꯑꯀꯟꯕ ꯈꯟꯕꯁꯤꯗ ꯌꯥꯎꯔꯒꯗꯕꯅꯤ ꯍꯥꯏꯅ ꯁꯒꯣꯜ ꯄꯥꯎ ꯆꯦꯜꯂꯕꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯃꯃꯥ ꯑꯗꯨꯗ ꯍꯥꯏꯔꯔꯦ, ꯏꯃꯥ, ꯏꯇꯥꯎ ꯑꯁꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯆꯠꯃꯤꯟꯅꯔꯨꯒꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯔꯩꯕꯥꯛꯇꯒꯤ ꯑꯀꯟꯕ ꯃꯨꯛꯅꯥ ꯍꯩꯕ ꯅꯤꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯗ ꯃꯥꯕꯨ ꯉꯝꯕ ꯅꯤꯄꯥ ꯄꯤꯌꯨ, ꯃꯥꯕꯨ ꯉꯝꯂꯕꯗꯤ ꯁꯅꯥꯃꯣꯟ ꯑꯃ ꯄꯤꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯉꯝꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯉꯣꯟꯗ ꯂꯩꯕꯥꯛ ꯑꯁꯤ ꯇꯪꯈꯥꯏ ꯑꯃ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯔꯦ꯫ ꯑꯗꯨꯅ ꯃꯥꯕꯨ ꯊꯦꯡꯅꯕ ꯉꯝꯕ ꯅꯤꯄꯥ ꯑꯀꯟꯕ ꯑꯃ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯈꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯏꯃꯥꯅ ꯌꯥꯕꯤꯗꯨꯅ ꯏꯇꯥꯎ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯆꯠꯃꯤꯟꯅꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒ ꯊꯦꯡꯅꯍꯟꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯅꯐꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯆꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨꯅ, ꯏꯆꯥꯁꯥ, ꯅꯇꯥꯎ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯅꯣꯛꯅꯤꯡꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯅꯈꯣꯏꯅꯗꯤ ꯅꯇꯥꯎ ꯑꯁꯤꯕꯨ ꯀꯜꯂꯕꯅꯤ ꯈꯜꯂꯤ꯫ ꯃꯍꯥꯛꯇꯤ ꯅꯈꯣꯏ ꯃꯌꯥꯝꯒꯁꯨ ꯃꯤꯃꯥꯟꯅꯗꯕ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯝꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯀꯔꯝꯅ ꯑꯀꯟꯕ ꯅꯤꯄꯥ ꯑꯗꯨꯒ ꯊꯦꯡꯅꯧ ꯍꯥꯏꯅ ꯏꯃꯥꯅ ꯊꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ, ꯏꯃꯥ, ꯏꯇꯥꯎ ꯑꯁꯤ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯊꯣꯛꯂꯕꯗꯤ ꯀꯅꯥꯅ ꯃꯁꯛ ꯈꯪꯕꯤꯒꯅꯤ? ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯁꯤꯗ ꯅꯤꯄꯥ ꯃꯆꯥ ꯊꯣꯡꯅ ꯆꯣꯡꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯍꯧꯔꯕꯗꯤ ꯃꯍꯥꯛꯄꯨ ꯂꯩꯕꯥꯛꯅ ꯃꯁꯛ ꯈꯪꯕ ꯅꯤꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥ ꯑꯗꯨꯅ, ꯆꯨꯝꯃꯤ, ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯕ ꯆꯪꯕ ꯊꯤꯗꯅ ꯏꯆꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯀꯟꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯉꯝꯂꯕꯗꯤ ꯏꯆꯥꯒꯤ ꯑꯁꯣꯏꯕ ꯄꯨꯝꯅꯃꯛꯁꯤ ꯀꯣꯛꯈꯤꯗꯨꯅ ꯂꯩꯕꯥꯛꯅ ꯁꯛ ꯈꯪꯅꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯆꯥꯁꯥ, ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯇꯥꯎ ꯑꯁꯤꯕꯨ ꯑꯀꯟꯕ ꯑꯗꯨꯒ ꯊꯦꯡꯅꯍꯟꯁꯤ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯅ ꯑꯃꯨꯛ ꯏꯆꯥꯁꯤꯡꯒꯤ ꯑꯅꯤꯡꯕꯗ ꯊꯤꯡꯂꯔꯣꯏ꯫ ꯅꯈꯣꯏ ꯃꯌꯥꯝꯒ ꯆꯠꯃꯤꯟꯅꯗꯨꯅ ꯊꯦꯡꯅꯍꯜꯂꯣ꯫ ꯅꯇꯥꯎꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯕꯣꯔꯗꯒꯤ ꯉꯝꯕ ꯑꯣꯏꯔꯁꯤꯅꯨ꯫ ꯏꯃꯥ ꯑꯃꯨꯛ ꯅꯈꯣꯏꯅ ꯄꯥꯝꯕ ꯑꯗꯨ ꯊꯤꯡꯂꯔꯣꯏ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯍꯌꯦꯡ ꯃꯆꯥꯅ ꯁꯦꯠꯀꯗꯕ ꯐꯤꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯊꯤꯅ ꯁꯨꯕꯤꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯃꯥ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕꯤꯗꯨꯅ ꯄꯤꯖꯕꯤꯔꯒ ꯁꯦꯠꯀꯗꯕ ꯐꯤꯁꯤꯡ ꯑꯗꯨ ꯐꯤ ꯃꯆꯥ ꯑꯃꯗ ꯌꯣꯝꯕꯤꯗꯨꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯕꯣꯔ ꯄꯤꯔꯒꯦ, ꯏꯆꯥꯅ ꯊꯦꯡꯅꯔꯨꯕ ꯈꯨꯗꯤꯡꯃꯛ ꯏꯆꯥꯅ ꯉꯝꯖꯕ ꯑꯣꯏꯖꯔꯛꯎ ꯍꯥꯏꯅ ꯃꯆꯥꯕꯨ ꯅꯥꯟꯕꯤꯔꯒ
ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯥꯛꯂꯤꯕ ꯑꯀꯟꯕ ꯑꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯄꯨꯝꯅꯃꯛꯇ ꯀꯔꯤꯁꯨ ꯎꯁꯤꯠꯇꯅ ꯃꯥꯒꯤ ꯂꯝꯕꯥ ꯄꯤꯌꯨ ꯍꯥꯏꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯀꯟꯕ ꯑꯃꯠꯇꯅ ꯃꯥꯒ ꯄꯥꯒꯦ ꯍꯥꯏꯗ꯭ꯔꯕꯗ ꯅꯤꯄꯥ ꯑꯗꯨ ꯃꯌꯥꯏ ꯌꯥꯝꯅ ꯀꯥꯔꯒ ꯂꯥꯎꯔꯗꯨꯅ ꯂꯝꯕꯥ ꯄꯤꯌꯨ ꯍꯥꯏꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯍꯦꯛ ꯊꯨꯡꯂꯔꯦ꯫ ꯊꯣꯡꯁꯪꯕꯁꯤꯡꯅ "ꯏꯕꯨꯡꯉꯣ ꯈꯣꯏ, ꯅꯈꯣꯏꯅ ꯀꯣꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯑꯀꯟꯕ ꯑꯁꯤꯅ ꯂꯝꯕꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕꯁꯤꯕꯨ ꯅꯈꯣꯏꯕꯨ ꯇꯥꯗꯕ꯭ꯔꯥ?" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥꯟꯅꯕ ꯅꯤꯄꯥ ꯑꯃꯅ "ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯆꯪꯖꯗꯨꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯇꯧꯕꯅꯤ" ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯊꯣꯡꯁꯪꯕꯁꯤꯡꯅ ꯋꯥꯗꯨ ꯇꯥꯔꯒ "ꯅꯈꯣꯏꯕꯨ ꯃꯥꯒ ꯂꯝꯕꯥ ꯇꯧꯅꯒꯦ ꯍꯥꯏꯕ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯨꯅ ꯆꯪꯂꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯦ꯫ ꯊꯣꯡꯁꯪꯕꯁꯤꯡꯅ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯁꯤꯡ ꯑꯁꯤ ꯅꯤꯄꯥ ꯑꯁꯤꯒ ꯂꯝꯕꯥ ꯉꯝꯕ ꯌꯦꯡꯖꯒꯦ ꯍꯥꯏꯔꯤ"꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ "ꯉꯁꯥꯏ ꯃꯈꯩ ꯀꯅꯥ ꯑꯃꯇ ꯂꯝꯕꯥ ꯇꯧꯅꯒꯦ ꯍꯥꯏꯗ꯭ꯔꯒ ꯃꯈꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯂꯝꯕꯥ ꯉꯝꯕ꯭ꯔꯥ ꯂꯩꯕ ꯌꯦꯡꯖꯒꯦ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯈ꯭ꯔꯗꯨꯅ ꯀꯅꯥꯅꯣ ꯃꯥꯒ ꯂꯝꯕꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯔꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ "ꯅꯅꯥꯏꯍꯥꯛ ꯂꯩꯕꯥꯛꯀꯤ ꯑꯃꯗꯤ ꯏꯅꯤꯡꯊꯧꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯆꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯂꯥꯏꯕꯛ ꯌꯦꯡꯖꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯁꯤꯕ ꯇꯥꯔꯕꯁꯨ ꯏꯅꯤꯡꯊꯧꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯅꯕ ꯊꯦꯡꯅꯖꯕꯅꯤ ꯈꯟꯕꯤꯗꯨꯅ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯔꯒ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡꯗ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒ ꯀꯔꯝꯅ ꯑꯀꯟꯕ ꯑꯁꯤꯒ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯃꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ꯫ "ꯏꯕꯨꯡꯉꯣ, ꯅꯪꯅꯗꯤ ꯂꯩꯕꯥꯛꯀꯤ ꯑꯃꯗꯤ ꯑꯩꯒꯤ ꯈꯟꯕꯤꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯑꯀꯟꯕ ꯅꯤꯄꯥ ꯑꯁꯤꯒ ꯊꯦꯡꯅꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯄꯥꯅ ꯌꯦꯡꯕꯗ ꯅꯍꯥꯛ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯏꯄꯥꯅ ꯄꯦꯟꯕ ꯑꯣꯏꯔꯒꯦ꯫ ꯅꯍꯥꯛ ꯃꯥꯒ ꯂꯝꯕꯥ ꯇꯧꯔꯒꯅꯨ" ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯍꯪꯉꯣꯏ ꯃꯥꯟꯕ ꯑꯗꯨꯅ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯀꯟꯕꯁꯤꯡ ꯑꯃꯠꯇꯅ ꯃꯥꯕꯨ ꯊꯦꯡꯅꯈꯤꯗꯦ ꯍꯥꯏꯔꯕꯗꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯅ ꯑꯁꯣꯟꯕ ꯅꯅꯥꯏꯍꯥꯛ ꯏꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯏꯊꯋꯥꯏ ꯑꯁꯤ ꯊꯥꯗꯣꯛꯆꯔꯕꯁꯨ ꯆꯤꯡꯅꯕ ꯂꯩꯖꯗ꯭ꯔꯦ꯫ ꯃꯥꯕꯨ ꯊꯦꯡꯅꯖꯒꯦ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ "ꯐꯔꯦ, ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯅꯥꯐꯤ ꯁꯦꯝꯂꯣ꯫ ꯑꯩꯒꯤ ꯕꯣꯔꯗꯒꯤ ꯂꯥꯛꯂꯤꯕ ꯑꯀꯟꯕ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯖꯔꯣ" ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯐꯪꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯃꯥꯅ ꯁꯨꯗꯣꯛꯇꯨꯅ ꯄꯤꯔꯛꯄ ꯐꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯠꯆꯜꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯀꯟꯕ ꯑꯗꯨꯅ ꯃꯥꯒꯤ ꯂꯝꯕꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ "ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯝꯕꯥ ꯄꯤꯔꯒꯅꯤ, ꯑꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯊꯦꯡꯅꯔꯒꯅꯨ꯫ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡꯗ ꯊꯦꯡꯅꯔꯣ" ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯀꯤ ꯇꯤꯜꯂꯤꯕ ꯄꯨꯝꯅꯃꯛ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡꯗ ꯂꯣꯏꯅ ꯇꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯑꯀꯟꯕ ꯑꯗꯨꯅ ꯃꯌꯥꯏ ꯀꯥꯕꯒ ꯂꯣꯏꯅꯅ ꯀꯥꯡꯖꯩꯕꯨꯡꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯂꯝꯕꯥ ꯄꯤꯌꯨ ꯍꯥꯏꯅ ꯀꯣꯏꯅ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯄꯤ ꯁꯦꯝꯂꯗꯨꯅ ꯑꯀꯟꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯥꯕꯨ ꯎꯕꯗ ꯑꯀꯟꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯂꯥꯛꯂꯤꯕ ꯅꯤꯄꯥ, ꯅꯪꯅ ꯑꯩꯒ ꯂꯝꯕꯥ ꯇꯧꯒꯅꯤ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯅꯪꯕꯨ ꯁꯤꯕ ꯍꯥꯏꯕꯗꯨ ꯀꯔꯤ ꯑꯃꯠꯇ ꯀꯤꯗ꯭ꯔꯕ꯭ꯔꯥ? ꯑꯁꯣꯟꯕ ꯅꯍꯥꯛ ꯅꯠꯇꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯀꯟꯕ ꯅꯤꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ?" ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯍꯦ ꯅꯤꯄꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ꯫ ꯑꯩ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯤꯄꯥ ꯑꯁꯤꯕꯨ ꯊꯦꯡꯅꯕꯗ ꯀꯔꯤꯒꯤ ꯑꯀꯟꯕ ꯊꯥꯗꯣꯛꯀꯗꯧꯔꯤꯕꯅꯣ? ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯅꯪꯕꯨ ꯃꯥꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯖꯧ, ꯅꯠꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯏꯌꯥꯝꯕꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯒꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤ, "ꯅꯤꯄꯥ ꯑꯁꯤ ꯑꯩꯅꯗꯤ ꯃꯤꯃꯥꯟꯅꯗꯕꯅꯤ ꯈꯟꯗꯨꯅ ꯃꯥꯕꯨ ꯊꯣꯛꯀꯅꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯥꯡꯊꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯀꯌꯥꯗ ꯁꯤꯡꯅ ꯉꯥꯡꯂꯤꯕꯅꯣ?
Magi maong murti asina karamna angakpagi masak oiraba hingsaba manba asiga panagaduribano khanduna mapungning yamna wajaki. Haujikti makhoi animak mayoknakhre. Amana amada muna yengnaduna leinakhre. Mireibaki akanba adugi phibam masidi angakpagi masakni. Muna wang sauna singdum amagi maongni. Aduga lukhrabi masa sina makhong anisu hangoigi khongsani. Makut ani adusu hangoigi khusagumbani. Aduga lukhrabi masa sidi maga yengnarurabadi singa laitum amaga praman oibani. Adumoinamak mahak salai taret ki manungda yauriba hangoi porobina pokhiba marum adubu mama aduni ising khaurangbadagi pukri adugi ising thaklubadagi pokhiba salai taba mini. Aduna mana karisu akiba yaudana achauba akanba adubu kidana thengnanaba thaurang tauribani. Magi matau adu salai puthokpa mabungo mabema anina uraga yenglaga nungaina nokli. Aduga magi mapangal su hapikri. Mireibaki akanba aduna masigi mi masa si pairaga langthokhrage khanduna mabu paigi torpada lukhrabi masa sina nipa adugi makhwangda seliba phida makhut anina kanna paiduna laikri. Madamaduda nipa aduna mabu hondokhrage khanduna makhut anina kanna thangkalakpa matamda mana songkhatuna nipa adugi khoidauda makhong oigi khongbina kanna yesinduna thamkhri. Nipa aduna hondok kaukthokpa chatri. Lukhrabi masa aduna kanna naptuna laikri. Nipa adu tafam khangdana lengbu otpa satpa ngamdre. Maduda nipa aduna karino masigi mi masa sidi setok kanthokpasu yadre. Khoidau asisu magi khongbi asina kanna yesinduna laikibana sabana su angakpa oire. Karam daubani. Asumna khana khana mahak tafam khangdre. Masadu humangna pumlup lukre. Aduga lukhrabi masa aduna mana pairiba napli badu sungta thadoktrabada akan bani pa adu tafam khangdana masa mathanda hiptharaktuna turi. Madu pauba lukhrabi masa sina mathakta tongduna thadoktrabada nipa aduna laurakhi. Ining thau ibungo nanai haki thawai asidari kanbiu. Ining thaugi mi masa sibu khambiu. Amung hana nanai hak laibaga sida siguma thabaga si sachararoi hairakhi. Wadu taraba pauba lukhrabi masa aduna mana napli badu thadokpugi wafam laitrabada ningthauna ibungo mahak lanjare haire aduna mahakpu kanbiro hairakhi. Ningthaugi wadu tabada lukhrabi masa aduna mahakpu napli badu thadoklaga turiba mabu singkhatpiri. Madu ubada ningthaugi mapungning yamna penkhi. Mireibaki lakhiba kanbadu haujikti makhong sengna sengna ningthaugi nakta changsilaktuna khurumjaraduna iningthau ibungo nanai hak lanjakhre. Aduna nanaina haikhibagi matungina aina pujarakpa sana mona sima iningthauda kacharabani haiduna sana sing adu ningthauda kachari. Aduga sumna su lukhrabi masada changsilaktuna haijarakhi. He akanba nahangna aigi napan pumnamak manghanbiri. Aduna aina nafamda kari kacharaga akanba nahangna pianbigadagi takpiu. Nanai hak matam punamaki oina ibungo nangi nanai oijaragi. Amo hana ayhak ireibakda hanjakhraroi hairakhi. Maduda lukhrabi masa aduna akanba nipa adubu yenglaga he akanba nahangna hairibadu aidi laiba asida lairiba pumnamak asidagi khwaidagi hena asonba ama khanduna ining thauna nanga thenganaba thadokhibani. Nangna madu khangdabana aina lam khara lamna laikhibana konung karakpa thengkhiduna aibu ngaibada nangna lamba piu hairabada ining thauna khwaidagi sonbana hana lamba taungnahalaga nangna aibu ngamlabadi mathang mathang akanba singa thengnahangadobani. Adubu nangi laibak thibadagi asonba aigi khuta nahak mai thiduna ithak thongba kanba sing thengnakhidaba adugidamak nangna aibu warauba tauraganu. Aduna nangna khangadabadi taibang asida lairiba pumnamaksi aidagi hena tonba laitra male haina khanduna chatlabadi aidagi hena tonba mi thengnagani. Aduga aina mahele haiduna khanduna chatlabadi
ꯑꯩꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯃꯤ ꯊꯦꯡꯅꯒꯅꯤ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯍꯥꯛ ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕꯗꯨ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯜꯂꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯣꯜꯂꯕ ꯃꯤꯃꯥꯟꯅꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯑꯀꯟꯕꯁꯤꯡꯒ ꯅꯪꯒ ꯅꯨꯡꯉꯥꯏꯅꯗꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕꯅꯤꯅ ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯂꯛꯇꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯏꯅꯥꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯃꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯕ ꯇꯧꯕꯤꯔꯒꯅꯨ ꯃꯁꯤ ꯑꯩꯅ ꯑꯩꯒꯤ ꯑꯁꯣꯟꯕ ꯃꯇꯧ ꯑꯁꯤ ꯈꯪꯖꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ ꯃꯥꯒꯤ ꯋꯥꯗꯨ ꯑꯀꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯇꯥꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯤꯕ ꯍꯦꯟꯒꯠꯂꯛꯈꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯊꯤꯅ ꯇꯧꯕꯤꯕ ꯃꯇꯝꯗ ꯃꯥꯅ ꯀꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯔꯛꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯀꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯤꯔꯩꯕꯥꯛꯀꯤ ꯑꯀꯟꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯅꯥꯏ ꯁꯦꯕꯣꯛ ꯑꯣꯏꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯈꯤꯗ꯭ꯔꯤ ꯃꯥꯅ ꯃꯥꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯗ ꯀꯠꯆꯔꯝꯂꯒ ꯃꯍꯥꯛ ꯃꯔꯩꯕꯥꯛꯇ ꯆꯠꯈꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣ ꯁꯅꯥ ꯑꯁꯤ ꯅꯪꯒꯤꯅꯤ ꯃꯁꯤ ꯅꯪꯅ ꯄꯨꯖꯈ꯭ꯔꯣ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯁꯅꯥ ꯑꯗꯨꯗꯤ ꯅꯅꯥꯏꯒꯤ ꯅꯠꯆꯗꯤ ꯃꯗꯨꯗꯤ ꯂꯩꯅꯤꯡꯊꯧꯒꯤꯅꯤ ꯍꯥꯏꯖꯔꯛꯈꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯅꯥ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯇꯥꯕꯤꯌꯨ ꯂꯩꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯍꯥꯒ ꯑꯁꯤ ꯂꯩꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯃꯤꯔꯩꯕꯥꯛꯇꯒꯤ ꯅꯤꯄꯥ ꯑꯗꯨꯅ ꯁꯅꯥ ꯑꯁꯤ ꯄꯨꯔꯛꯂꯒ ꯑꯀꯟꯕ ꯆꯥꯡ ꯌꯦꯡꯅꯁꯤ ꯑꯉꯝꯕꯅ ꯁꯅꯥ ꯐꯪꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯉꯝꯗꯕ ꯑꯗꯨꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯃꯅꯥ ꯑꯣꯏꯅ ꯂꯧꯕ ꯍꯥꯏꯅꯔꯕꯗ ꯏꯅꯤꯡꯊꯧꯅ ꯅꯅꯥꯏꯕꯨ ꯄꯨꯊꯣꯛꯄꯤꯗꯨꯅ ꯃꯥꯒ ꯂꯝꯕꯥ ꯊꯦꯡꯅꯍꯜꯂꯕꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯏꯅꯤꯡꯊꯧꯅ ꯉꯝꯕꯤꯍꯧꯔꯤꯕꯅꯤ ꯑꯗꯨꯅ ꯁꯅꯥ ꯑꯗꯨ ꯏꯅꯤꯡꯊꯧꯒꯤꯅꯤ ꯅꯅꯥꯏ ꯍꯥꯛ ꯑꯁꯤ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯑꯃꯅꯤ ꯅꯅꯥꯏꯒꯤ ꯑꯃꯥꯡꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯍꯥꯟꯅꯒꯤ ꯃꯍꯨꯠ ꯅꯅꯥꯏ ꯑꯣꯏꯗꯨꯅ ꯑꯁꯨꯝ ꯂꯩꯖꯔꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯊꯥꯅꯔꯤꯕ ꯁꯅꯥ ꯑꯗꯨ ꯏꯅꯤꯡꯊꯧꯅ ꯐꯪꯐꯝ ꯊꯣꯛꯏ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯁꯅꯥ ꯑꯗꯨ ꯈꯨꯔꯨꯝꯗꯨꯅ ꯀꯠꯆꯔꯝꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ ꯃꯈꯣꯏꯅ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯔꯗꯨꯅ ꯍꯥꯏꯅꯔꯛꯈꯤ ꯏꯇꯥꯎ ꯅꯍꯥꯛꯅ ꯉꯁꯥꯏ ꯑꯀꯟꯕ ꯑꯗꯨꯒꯤ ꯈꯣꯏꯗꯧꯗ ꯅꯞꯄ ꯃꯅꯞ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯇꯝꯂꯨꯔꯤꯕꯅꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯗꯦ ꯏꯇꯥꯎ ꯅꯍꯥꯛ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯅꯔꯗꯨꯅ ꯅꯣꯛꯅꯔꯗꯨꯅ ꯆꯠꯂꯤ ꯑꯃꯅ ꯑꯃꯨꯛ ꯏꯇꯥꯎꯅ ꯃꯈꯣꯡ ꯈꯣꯡꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯈꯣꯏꯗꯧ ꯑꯀꯨꯠꯄ ꯑꯗꯨꯗ ꯊꯨꯝꯅ ꯌꯩꯁꯤꯜꯂꯒ ꯊꯝꯈꯤꯕ ꯃꯥꯅ ꯍꯩꯅꯗꯗꯨꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯑꯗꯨ ꯃꯤꯠꯇ ꯎꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯍꯔꯥꯎꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯅꯤꯄꯥꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯆꯥꯗꯅ ꯃꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯃꯃꯥꯅ ꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯃꯆꯥꯕꯨ ꯑꯣꯛꯄꯤꯔꯦ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯐꯝꯅꯕ ꯐꯤꯇꯥ ꯊꯥꯕꯤꯔꯗꯨꯅ ꯄꯨꯟꯅ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯁꯤꯡꯗ ꯍꯪꯂꯛꯈꯤ ꯏꯆꯥꯁꯥ ꯅꯈꯣꯏꯅ ꯆꯠꯂꯨꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯛꯂꯕ ꯅꯠꯇ꯭ꯔꯥ ꯊꯦꯡꯅꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯏꯃꯥꯗ ꯆꯤꯠꯊꯗꯅ ꯇꯝꯃꯨ ꯍꯥꯏꯔꯕꯗ ꯂꯩꯀꯥꯏꯒꯤ ꯃꯆꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯆꯥꯅꯤꯄꯥꯒ ꯃꯤꯔꯩꯕꯥꯛꯀꯤ ꯑꯀꯟꯕ ꯑꯗꯨꯒ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯆꯤꯠꯊꯗꯅ ꯇꯝꯖꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯁꯅꯥ ꯄꯨꯈꯣ ꯍꯥꯏꯔꯕꯗ ꯃꯇꯥꯎꯅ ꯅꯤꯡꯊꯧꯗ ꯁꯅꯥ ꯀꯠꯇꯨꯅ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯖꯔꯕꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯆꯥꯁꯥ ꯅꯈꯣꯏꯅ ꯁꯅꯥ ꯑꯗꯨ ꯅꯤꯡꯊꯧꯗ ꯀꯠꯊꯣꯛꯂꯝꯂꯤꯕ ꯑꯗꯨꯃꯛ ꯑꯆꯨꯝꯕꯅꯤ ꯏꯃꯥꯅꯁꯨ ꯅꯈꯣꯏꯅ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯇꯥꯔꯒ ꯏꯄꯨꯛꯅꯤꯡꯁꯤ ꯌꯥꯝꯅ ꯄꯦꯜꯂꯦ ꯃꯗꯨꯃꯛꯅꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯁꯨ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯒꯤ ꯃꯅꯥꯗꯤ ꯏꯁꯣꯔꯅ ꯅꯇꯥꯎꯅ ꯊꯕꯛ ꯑꯗꯨꯗ ꯊꯧꯖꯥꯟꯕꯤꯗꯨꯅ ꯉꯝꯍꯟꯕꯤꯔꯤꯕ ꯑꯗꯨꯅ ꯑꯄꯦꯟꯕ ꯃꯅꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯏꯆꯥꯁꯤꯡ ꯄꯨꯟꯅ ꯏꯃꯥꯅ ꯊꯣꯡꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯃꯤꯟꯅꯔꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯦꯜꯂꯤ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯃꯥꯅ ꯁꯅꯥ ꯄꯨꯈꯣ ꯍꯥꯏꯕ ꯌꯥꯈꯤꯗꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯏꯅꯤꯡꯊꯧꯒꯤ ꯉꯥꯛꯇꯅꯤ
ꯑꯗꯨꯅ ꯊꯥꯅꯕ ꯑꯗꯨꯗ ꯃꯥꯅ ꯉꯝꯂꯝꯂꯕꯗꯤ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯃꯥꯒꯤ ꯑꯣꯏꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯅꯥꯏꯒꯤꯁꯨ ꯀꯔꯤ ꯑꯃꯥꯡꯕ ꯂꯩꯖꯗ꯭ꯔꯤ꯫ ꯑꯗꯨꯅ ꯁꯅꯥ ꯑꯁꯤ ꯅꯤꯡꯊꯧꯒꯤꯅꯤ ꯍꯥꯏꯔꯒ ꯈꯨꯔꯨꯝꯂꯝꯂꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯈꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅꯁꯨ ꯈꯜꯂꯝꯃꯤ, ꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯑꯁꯤ ꯑꯩꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃꯒ ꯁꯅꯥ ꯑꯁꯤꯒ ꯑꯉꯝꯕ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯕꯗ, ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯑꯗꯨꯒꯤ ꯂꯝꯕꯥ ꯀꯅꯥ ꯆꯣꯡꯊꯣꯔꯛꯇ꯭ꯔꯕꯗ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯅꯤꯄꯥ ꯑꯗꯨꯅ ꯅꯅꯥꯏꯒ ꯊꯦꯡꯅꯖꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒ ꯊꯦꯡꯅꯗꯨꯅ ꯑꯀꯟꯕ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯐꯪꯍꯧꯔꯤꯕ ꯁꯅꯥꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯥꯏꯊꯤꯕ ꯇꯥꯔꯝꯂꯕꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯑꯗꯨꯒꯤ ꯑꯣꯏꯈ꯭ꯔꯒꯗꯧꯕꯅꯤ꯫ ꯃꯥꯅ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯀꯟꯕꯤꯕ ꯑꯗꯨꯒ ꯁꯅꯥ ꯑꯁꯤꯁꯨ ꯑꯩꯅ ꯂꯧꯁꯤꯟꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯃꯤꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯃꯌꯦꯡ ꯇꯥꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤꯗ ꯁꯅꯥꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯃꯥꯗ ꯃꯇꯝ ꯈꯔꯗꯪ ꯑꯩꯍꯥꯛ ꯕꯣꯟꯗ ꯆꯠꯇꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯊꯤꯔꯨꯈꯤꯒꯦ, ꯃꯇꯝ ꯈꯔ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯅ ꯁꯤꯡ ꯆꯟꯕ ꯕꯣꯟ ꯑꯗꯨꯗ ꯆꯦꯡ ꯍꯋꯥꯏ ꯊꯨꯝ ꯃꯣꯔꯣꯛ ꯊꯣꯡ ꯊꯥꯛꯅꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯄꯨꯔꯒ ꯃꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯒ ꯂꯥꯛꯂꯦ꯫ ꯃꯃꯥ ꯑꯗꯨꯅꯁꯨ ꯕꯣꯟ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨꯗ ꯆꯪꯂꯨꯒꯅꯨ ꯍꯥꯏꯕ ꯇꯥꯛꯍꯧꯗ꯭ꯔꯦ꯫ ꯃꯗꯨꯗ ꯃꯄꯨꯛꯅꯤꯡ ꯋꯥꯅ ꯂꯩꯔꯤꯉꯩꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯃꯃꯥꯒꯤ ꯌꯨꯝ ꯊꯤꯔꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯅꯤꯡꯊꯧꯅ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤꯗ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯝꯕ ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤꯒꯗꯕ ꯂꯩꯕꯒꯦ? ꯅꯤꯡꯊꯧꯅ, ꯃꯃꯥ ꯏꯕꯦꯝꯃ, ꯑꯩꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯪꯈ꯭ꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯇꯥꯈ꯭ꯔꯦ꯫ ꯅꯪꯒꯤ ꯅꯆꯥ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯐꯪꯖꯕ ꯁꯅꯥ ꯑꯁꯤ ꯅꯍꯥꯟ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯤ ꯃꯅꯤꯡ ꯊꯨꯡꯗꯕ ꯂꯩꯕꯅꯅꯣ ꯁꯅꯥ ꯑꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯀꯠꯊꯣꯛꯇꯨꯅ ꯊꯅꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯃꯍꯥꯛꯅ ꯃꯁꯤ ꯄꯨꯕꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯏꯁꯥꯃꯛꯅ ꯊꯤꯜꯂꯒꯦ ꯈꯟꯗꯨꯅ ꯃꯥꯅ ꯐꯪꯖꯍꯧꯕ ꯁꯅꯥꯁꯤꯡ ꯑꯁꯤ ꯊꯤꯜꯂꯛꯂꯤꯕꯅꯤ꯫ ꯃꯍꯥꯛ ꯃꯁꯥ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃꯗ ꯄꯤꯖꯔꯝꯂꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯈꯤꯕꯒꯦ, ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯗꯧꯕꯅꯣ ꯍꯪꯖꯔꯕꯗ ꯃꯃꯥ ꯑꯗꯨꯅ, ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯒꯤ ꯏꯆꯥ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯥꯅ ꯅꯤꯡꯈꯤꯕ ꯑꯗꯨꯃꯛ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯥꯅ ꯕꯣꯟꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯀꯩꯗꯧꯉꯩ ꯍꯜꯂꯛꯀꯗꯧꯕꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯅꯅꯥꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯅꯥ ꯑꯁꯤ ꯐꯪꯖꯧ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤꯕ ꯑꯁꯤ ꯅꯅꯥꯏ ꯏꯆꯥ ꯑꯗꯨꯅꯁꯨ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯅꯥ ꯑꯁꯨꯛ ꯌꯥꯝꯕ ꯑꯁꯤꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯁꯅꯥ ꯑꯁꯤꯒꯤ ꯃꯔꯝꯅ ꯅꯅꯥꯏ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕ ꯑꯣꯏꯔꯛꯀꯗꯕ ꯃꯔꯝꯅ ꯇꯣꯟꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯅ ꯁꯅꯥꯁꯤꯡ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯖꯕ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯗꯨꯅ ꯅꯅꯥꯏ ꯂꯨꯈ꯭ꯔꯥꯕꯤ ꯏꯃꯥ ꯏꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯅꯤꯡꯊꯧꯒꯤ ꯅꯐꯝꯗ ꯀꯠꯆꯔꯕꯅꯤ꯫ ꯃꯁꯤꯗ ꯏꯅꯤꯡꯊꯧꯅ ꯅꯅꯥꯏ ꯏꯃꯥ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯅꯥ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯀꯣꯅꯨꯡꯗ ꯄꯨꯕꯤꯈꯣ, ꯅꯠꯇ꯭ꯔꯕꯗꯤ ꯁꯅꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯅ ꯅꯅꯥꯏ ꯇꯣꯜꯂꯕꯤ ꯏꯃꯥ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯔꯤꯁꯨ ꯅꯠꯇꯅ ꯃꯥꯡꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝ ꯍꯥꯏꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯃꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯋꯥ ꯉꯥꯡꯗꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯑꯃꯗꯤ ꯌꯥꯎꯔꯤ, ꯑꯗꯨꯕꯨ ꯃꯁꯤꯃꯛ ꯃꯥꯅ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯒꯗꯧꯔꯤꯗ ꯈꯟꯗꯨꯅ, ꯏꯕꯦꯝꯃ, ꯃꯥꯅ ꯑꯁꯣꯡꯕ ꯕꯣꯟ ꯑꯁꯤꯗ ꯆꯠꯈ꯭ꯔꯤꯕꯗꯨ ꯃꯥꯕꯨ ꯃꯤ ꯀꯅꯥ ꯆꯪꯅꯗꯕ ꯃꯐꯝ ꯑꯃ ꯂꯩ ꯍꯥꯏꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯅ ꯊꯛꯄ ꯌꯥꯗꯕ ꯏꯁꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩ ꯍꯥꯏ꯫ ꯃꯅꯥ ꯑꯗꯨꯗ ꯆꯥꯎꯈ꯭ꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯏ ꯍꯥꯏ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯈꯪꯅ ꯆꯠꯈ꯭ꯔꯤꯕ꯭ꯔꯥ ꯍꯪꯂꯛꯈꯤ꯫ ꯃꯃꯥ ꯑꯗꯨꯅ, ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯃꯥꯅ ꯍꯥꯏꯔꯝꯕꯗ ꯏꯃꯥ ꯑꯩꯍꯥꯛ ꯑꯁꯤ ꯏꯈꯣꯡ ꯏꯈꯨꯠ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯤꯃꯥꯟꯅꯗꯦ, ꯑꯗꯨꯅ ꯕꯣꯟ ꯑꯁꯤꯗ ꯃꯇꯝ ꯈꯔꯗꯪ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯥꯏꯒꯤ ꯕꯣꯔ ꯅꯤꯔꯨꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯉꯥꯡ ꯑꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯒꯗꯧꯔꯤꯕꯅꯣ ꯍꯪꯒꯠꯆꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, ꯐꯔꯦ, ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯂꯒꯅꯤ, ꯑꯗꯨꯅ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯒꯦ꯫ ꯅꯪꯅꯁꯨ ꯑꯩꯅ ꯄꯤꯔꯤꯕ ꯃꯅꯥ ꯑꯁꯤ ꯃꯇꯤꯛ ꯆꯥꯗꯦ ꯈꯟꯗꯨꯅ ꯂꯧꯕꯤꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯥꯏꯔꯛꯈꯤ꯫
ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯨꯈ꯭ꯔꯥꯕꯤꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯅꯅꯥꯏꯅ ꯍꯥꯏꯖꯔꯤꯕ ꯄꯨꯝꯅꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕꯅꯤ ꯅꯅꯥꯏ ꯏꯃꯥ ꯏꯆꯥꯗꯤ ꯌꯥꯝꯅ ꯇꯣꯟꯅ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯑꯊꯣꯏꯕ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ ꯅꯅꯥꯏꯅ ꯄꯥꯝꯖꯕꯗꯤ ꯏꯅꯤꯡꯊꯧꯅ ꯑꯇꯣꯟꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕꯅꯤ ꯈꯟꯕꯤꯗꯨꯅ ꯅꯅꯥꯏ ꯏꯃꯥ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯗꯨꯃꯛꯇꯅ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯍꯦꯟꯕ ꯃꯅꯥ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯕꯅꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯅꯥꯏ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯏꯆꯥ ꯑꯗꯨꯕꯨ ꯅꯅꯥꯏꯅꯤ ꯈꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯈꯨꯔꯨꯝꯖꯔꯛꯈꯤ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡꯗ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯇꯥꯖꯔꯒ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯖꯈꯤ ꯑꯁꯨꯝꯅꯁꯨ ꯈꯟꯈꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯁꯤꯒꯤ ꯊꯃꯣꯏ ꯑꯁꯤꯗꯤ ꯑꯋꯥꯡꯕ ꯋꯥꯈꯜ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩ ꯅꯤꯡꯊꯧ ꯑꯩꯅ ꯑꯗꯨꯝ ꯍꯦꯟꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯕꯅꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯁꯤꯗꯤ ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯥꯛꯂꯝꯕ ꯑꯀꯟꯕꯗꯨꯅ ꯉꯝꯂꯝꯕ ꯇꯥꯔꯕꯗꯤ ꯂꯩꯕꯥꯛ ꯃꯥꯡꯂꯝꯒꯅꯤ ꯁꯅꯥꯁꯨ ꯐꯪꯂꯝꯂꯣꯏ ꯑꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯁꯤꯅ ꯁꯤꯕ ꯆꯪꯕ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯀꯜꯂꯕ ꯅꯤꯄꯥ ꯑꯗꯨꯒ ꯊꯦꯡꯅꯗꯨꯅ ꯑꯩꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯟꯕꯤꯔꯕꯗ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯅ ꯐꯪꯖꯕ ꯁꯅꯥ ꯑꯁꯤ ꯄꯥꯡꯒꯗꯧꯔꯤꯕꯅꯣ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯕꯥꯛ ꯁꯅꯥ ꯄꯨꯝꯅꯃꯛꯁꯤ ꯃꯥꯒꯤꯅꯤ ꯑꯩꯒꯤ ꯅꯠꯇ꯭ꯔꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯄꯤꯗꯨꯅ ꯃꯥꯕꯨ ꯅꯤꯡꯊꯧ ꯍꯥꯞꯄꯤꯗꯨꯅ ꯁꯅꯥꯁꯤꯒ ꯀꯣꯟꯅꯅ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯈꯤ ꯅꯤꯡꯊꯧꯅ ꯐꯔꯦ ꯃꯃꯥ ꯏꯕꯦꯝꯃꯅ ꯑꯩꯅ ꯄꯤꯖꯔꯤꯕ ꯃꯅꯥ ꯑꯁꯤ ꯃꯇꯤꯛ ꯆꯥꯗꯦ ꯈꯟꯕꯤꯗꯨꯅ ꯂꯧꯕꯤꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯃꯁꯥ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯅ ꯄꯤꯅꯤꯡꯕ ꯃꯅꯥ ꯑꯗꯨ ꯄꯤꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯑꯃꯒꯨꯝ ꯂꯣꯏꯅꯒꯅꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯁꯅꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯗꯨꯅ ꯍꯟꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯕꯣꯟ ꯑꯗꯨꯗ ꯃꯐꯝ ꯈꯪꯗꯅ ꯂꯥꯏ ꯑꯃꯅ ꯄꯨꯕꯒꯨꯝ ꯆꯠꯈꯤꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯅ ꯏꯁꯤꯡ ꯊꯛꯈꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯨꯡꯈ꯭ꯔꯦ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯈꯤ ꯃꯐꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯐꯝ ꯑꯁꯤ ꯌꯧꯕꯒ ꯄꯣꯊꯥꯅꯤꯡꯂꯤꯕꯁꯤꯕꯨ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯄꯣꯠꯌꯣꯝ ꯑꯗꯨ ꯊꯥꯔꯦ ꯑꯗꯨꯒ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯗꯨ ꯎꯔꯦ ꯃꯥꯅ ꯈꯜꯂꯤ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯗꯨꯕꯨ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯕꯗ ꯑꯍꯤꯡ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯆꯧꯕ ꯎꯒꯤ ꯃꯈꯥꯗ ꯂꯩꯒꯅꯨ ꯀꯔꯤꯒꯨꯝꯕ ꯇꯨꯝꯂꯤꯉꯩꯗ ꯎꯒꯤ ꯎꯁꯥ ꯇꯦꯛꯇꯨꯅ ꯇꯥꯔꯛꯄ ꯊꯣꯛꯂꯕꯗꯤ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯇꯥꯛꯄꯤꯔꯝꯕꯅ ꯑꯩꯍꯥꯛ ꯈꯣꯡꯅꯥꯡ ꯑꯁꯤꯗꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ ꯂꯩꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯎꯔꯒ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯂꯦ ꯃꯍꯥꯛ ꯃꯁꯥꯗꯨ ꯌꯥꯝꯅ ꯑꯣꯂꯥꯡꯕꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯈꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯥꯕꯨ ꯃꯔꯨꯝ ꯑꯣꯏꯅ ꯀꯣꯛꯄꯤꯈꯤꯕ ꯍꯪꯉꯣꯏ ꯄꯣꯔꯣꯕ ꯄꯣꯔꯣꯕꯤ ꯑꯅꯤꯗꯨ ꯃꯆꯥ ꯑꯗꯨꯅ ꯏꯁꯤꯡꯗ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯒ ꯃꯄꯨꯛꯅꯤꯡꯁꯤꯡꯗꯨ ꯌꯥꯝꯅ ꯄꯦꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯍꯔꯥꯎꯅ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯁꯥꯟꯅꯃꯤꯟꯅꯔꯦ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯩꯒꯨꯝꯅ ꯑꯁꯥꯕ ꯈꯥꯡꯕ ꯋꯥꯔꯗꯨꯅ ꯏꯁꯤꯡ ꯑꯁꯤꯗ ꯁꯥꯟꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯁꯥꯟꯅꯧ ꯁꯥꯟꯅꯧ ꯍꯦꯛ ꯍꯥꯏꯔꯛꯈꯤ ꯍꯪꯉꯣꯏ ꯑꯅꯤꯗꯨ ꯃꯆꯥ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯩ ꯃꯥꯅꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯁꯛ ꯈꯪꯗꯕꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯒꯔꯚꯗ ꯆꯪꯗꯨꯅ ꯄꯣꯛꯈꯤꯕꯅ ꯑꯩꯈꯣꯏꯕꯨ ꯈꯪꯗꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯍꯥꯛꯇꯤ ꯃꯁꯥ ꯑꯁꯤ ꯃꯤ ꯇꯪꯈꯥꯏ ꯍꯪꯉꯣꯏ ꯇꯪꯈꯥꯏ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯃꯤ ꯑꯣꯏꯅ ꯂꯩꯔꯦ ꯃꯍꯥꯛ ꯃꯇꯧ ꯀꯔꯝ ꯇꯧꯔꯒ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤ ꯐꯍꯟꯗꯨꯅ ꯃꯥꯕꯨ ꯃꯤ ꯄꯨꯔꯥ ꯑꯣꯜꯍꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯨ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯂꯦ ꯍꯪꯉꯣꯏ ꯄꯣꯔꯣꯕꯤ ꯑꯗꯨꯅ ꯍꯪꯉꯣꯏ ꯄꯣꯔꯣꯕꯗ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤꯕꯁꯤ ꯀꯣꯛꯅꯕ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯃꯤꯔꯣꯟ ꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯒꯗꯧꯕꯁꯨ ꯃꯤꯔꯣꯟ ꯊꯣꯛꯇꯕꯅ ꯀꯔꯝꯅ ꯇꯥꯛꯀꯅꯤ ꯍꯥꯏꯔꯕꯗ ꯄꯣꯔꯣꯕꯅ ꯀꯔꯤ ꯋꯥꯐꯝꯅꯣ ꯅꯪꯅ ꯏꯆꯥ ꯑꯁꯤꯒꯤ ꯐꯅꯕ ꯈꯪꯂꯒ ꯃꯤꯔꯣꯟ ꯊꯣꯛꯇꯕꯅ ꯇꯥꯛꯄ ꯌꯥꯔꯣꯏꯗꯧꯔꯤ ꯈꯟꯗꯨꯅ ꯍꯧꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯥꯏꯔꯛꯈꯤ ꯄꯣꯔꯣꯕꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯁꯨꯔꯥꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ 7 ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯀꯣꯛ ꯃꯊꯪ ꯅꯥꯏꯅ ꯆꯌꯣꯜꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒꯤ ꯑꯍꯟ ꯅꯍꯥ ꯅꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯃꯃꯝ ꯏꯔꯨꯖꯕ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯂꯥꯛꯂꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ
ꯍꯞꯇꯥꯒꯤ ꯑꯀꯣꯟꯕ ꯅꯨꯃꯤꯠꯇ ꯂꯥꯛꯄ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯕꯨ ꯃꯥꯅ ꯐꯥꯖꯗꯨꯅ ꯃꯥꯅ ꯅꯤꯡꯂꯤꯕ ꯃꯤꯑꯣꯏ ꯄꯣꯛꯄꯔꯥ ꯑꯣꯜꯍꯟꯖꯅꯤꯡꯂꯤꯕ ꯑꯁꯤ ꯊꯨꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯅ ꯊꯨꯡꯍꯟꯕꯗꯤ ꯉꯝꯒꯗ꯭ꯔꯥ ꯈꯟꯖꯩ꯫ ꯍꯪꯉꯣꯏ ꯄꯣꯔꯣꯕ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯉꯣꯟꯗ ꯇꯥꯛꯂꯁꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯁꯂꯥꯏꯒꯤ ꯃꯅꯨꯡ ꯆꯟꯕꯅꯤꯅ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯛꯄ ꯏꯄꯥ ꯏꯃꯥ ꯑꯅꯤꯗ ꯃꯥꯒ ꯃꯔꯣꯟ ꯈꯪꯅꯖꯅꯕ ꯕꯣꯔ ꯅꯤꯔꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯃꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯅꯤꯡꯖꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯅ ꯈꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯉꯛꯄꯅ ꯊꯦꯡꯈ꯭ꯔꯦ꯫ ꯃꯍꯥꯛ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯇꯨꯅ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯃꯥꯅ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯃꯐꯝ ꯑꯁꯤ ꯏꯁꯤꯡꯁꯨ ꯂꯩꯕꯅꯤꯅ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯒꯦ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯪꯉꯣꯏ ꯑꯅꯤꯅ ꯀꯟꯅ ꯂꯦꯞꯇꯅ ꯈꯣꯡꯂꯕꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯂꯥꯛꯇꯨꯅ ꯀꯔꯤ ꯇꯧꯔꯦ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯀꯧꯔꯤꯕꯗꯤ ꯍꯪꯂꯕꯗ ꯍꯪꯉꯣꯏ ꯑꯅꯤꯅ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯍꯦ ꯁꯦꯝꯕꯤꯕ ꯃꯄꯨꯑꯣ, ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯇꯥꯏꯕꯪꯗ ꯄꯨꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯂꯤꯂꯥ ꯃꯈꯜ ꯃꯈꯜ ꯁꯥꯟꯅꯕꯤꯔꯦ꯫ ꯅꯅꯥꯏ ꯍꯪꯉꯣꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯣꯛꯆꯕ ꯌꯦꯔꯨꯝ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯅ ꯈꯪꯗꯕ ꯑꯃꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯒꯤ ꯂꯥꯏꯖ ꯏꯁꯤꯡ ꯑꯗꯨ ꯊꯛꯄꯗ ꯃꯄꯨ ꯅꯪꯒꯤ ꯅꯣꯡꯗꯝꯅ ꯉꯥꯆꯛ ꯍꯥꯏꯔꯛꯂꯒꯗꯕ ꯌꯦꯔꯨꯝ ꯑꯗꯨꯕꯨ ꯊꯛꯆꯤꯟꯈꯤꯗꯨꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛ ꯆꯥꯄꯣꯛꯂꯦ꯫ ꯃꯗꯨꯗ ꯃꯤ ꯇꯪꯈꯥꯏ ꯍꯪꯉꯣꯏ ꯇꯪꯈꯥꯏ ꯑꯣꯏꯅ ꯄꯣꯛꯂꯦ꯫ ꯃꯍꯥꯛꯇꯤ ꯃꯤꯅ ꯄꯣꯛꯈꯤꯕꯅ ꯃꯤꯒꯤ ꯃꯤꯔꯣꯟ ꯉꯥꯡꯕ ꯉꯝꯂꯦ꯫ ꯑꯩꯈꯣꯏꯒ ꯏꯔꯣꯟ ꯈꯪꯅꯗ꯭ꯔꯦ꯫ ꯃꯥꯁꯨ ꯃꯤꯃꯥꯟꯅꯗꯕꯅ ꯃꯄꯨꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯅꯪꯕꯨ ꯅꯤꯡꯖꯒꯦ ꯈꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ꯫ ꯃꯥꯅ ꯅꯤꯡꯂꯤꯕ ꯑꯁꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯊꯨꯡꯍꯟꯕꯤꯌꯨ, ꯂꯣꯏꯅꯅ ꯅꯅꯥꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒ ꯏꯔꯣꯟ ꯈꯪꯅꯖꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯅꯐꯝꯗ ꯈꯨꯔꯨꯝꯖꯒꯦ ꯈꯟꯗꯨꯅ ꯀꯧꯖꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯕꯗ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯗꯨꯅ, ꯆꯨꯝꯃꯤ, ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅ ꯁꯥꯟꯅꯕ ꯂꯤꯂꯥꯅꯤ꯫ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯒ ꯂꯥꯏꯒ ꯁꯝꯅꯕ ꯃꯔꯤ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯍꯟꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯔꯣ꯫ ꯅꯈꯣꯏ ꯅꯃꯥ ꯅꯆꯥ ꯑꯍꯨꯝꯃꯛ ꯅꯔꯣꯟ ꯈꯪꯅꯖꯕ ꯑꯣꯏꯖꯔꯣ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯀꯤ ꯒꯨꯔꯨ ꯁꯤꯗꯕꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯇꯔꯦꯠꯅ ꯃꯀꯣꯛ ꯃꯊꯪ ꯅꯨꯃꯤꯠ ꯅꯥꯏꯅ ꯏꯔꯨꯖꯕ ꯂꯥꯛꯂꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯀꯣꯟ ꯀꯣꯟꯅ ꯇꯥꯕ ꯅꯨꯃꯤꯠꯇ ꯏꯔꯨꯖꯔꯤꯕ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯖꯥ ꯍꯪꯉꯣꯏ ꯃꯥꯟꯕ ꯑꯗꯨꯅ ꯐꯥꯍꯜꯂꯨ꯫ ꯃꯥꯕꯨ ꯐꯥꯔꯕꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯅꯪꯅ ꯄꯥꯝꯕ ꯍꯥꯏꯌꯨ ꯍꯥꯏꯔꯛꯂꯕꯗ ꯅꯆꯥ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯨꯔꯇꯤ ꯁꯨꯅ ꯂꯩꯖꯕ ꯑꯣꯏꯖꯒꯦ ꯍꯥꯏꯍꯜꯂꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯕꯣꯔ ꯄꯤꯔꯝꯗꯨꯅ ꯅꯆꯥ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯅꯤ ꯇꯥꯛꯂꯝꯂꯒ ꯃꯄꯨ ꯂꯦꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯪꯉꯣꯏ ꯑꯅꯤꯗꯨ ꯈꯣꯡꯕ ꯂꯥꯎꯕ ꯂꯦꯞꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯍꯪꯉꯣꯏ ꯑꯅꯤꯁꯤ ꯈꯣꯡꯕ ꯂꯦꯞꯈ꯭ꯔꯦ ꯀꯔꯤ ꯇꯧꯔꯕꯅꯣ ꯌꯦꯡꯂꯨꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯥꯅ ꯍꯪꯂꯛꯈꯤ, ꯉꯁꯥꯏ ꯃꯈꯩ ꯅꯈꯣꯏ ꯑꯅꯤꯅ ꯂꯦꯞꯇꯅ ꯈꯣꯡꯂꯤꯕꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤ ꯇꯧꯗꯨꯅ ꯈꯣꯡꯕ ꯂꯦꯞꯂꯤꯕꯅꯣ? ꯅꯈꯣꯏꯒꯤ ꯁꯥꯟꯅꯐꯝ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯑꯩꯁꯨ ꯌꯥꯎꯅ ꯁꯥꯟꯅꯕ ꯑꯗꯨꯗ ꯅꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯗꯨꯅ ꯈꯣꯡꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯪꯉꯣꯏ ꯄꯣꯔꯧꯕ ꯑꯗꯨꯅ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯔꯣ꯫ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯂꯩꯗꯨꯅ ꯃꯤꯟꯃꯥꯟꯅꯗ꯭ꯔꯕꯗ ꯅꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯨꯔꯥ ꯑꯣꯟꯖꯒꯦ ꯈꯟꯗꯨꯅ ꯑꯣꯜꯍꯟꯕ ꯉꯝꯕ ꯃꯄꯨ ꯊꯤꯔꯛꯏꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯥꯛꯅꯕ ꯍꯥꯏꯗꯨꯅ ꯃꯄꯨꯗ ꯊꯧꯅꯤꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯈꯣꯡꯂꯤꯕꯗꯨ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯄꯨꯅ ꯇꯥꯛꯄꯤꯔꯝꯕ ꯋꯥꯐꯝ ꯑꯁꯤ ꯅꯐꯝꯗ ꯁꯤꯟꯅꯔꯒꯦ꯫ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯁꯣꯏꯗꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯇꯔꯦꯠꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯍꯦꯟꯖꯟꯅꯗꯅ ꯅꯨꯃꯤꯗꯥꯡꯗ ꯏꯔꯨꯖꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯇꯔꯨꯛ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯤꯒ ꯎꯅꯕ ꯁꯨꯛꯅꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯏꯀꯣꯟ ꯀꯣꯟꯕ ꯆꯌꯣꯜꯒꯤ ꯅꯨꯃꯤꯠꯇ ꯂꯥꯛꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯐꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯨ꯫ ꯑꯗꯨꯒ ꯃꯥꯕꯨ ꯐꯥꯔꯕꯗꯤ ꯅꯪꯅ ꯅꯤꯡꯂꯤꯕꯗꯨ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤ꯫ ꯃꯍꯥꯛꯅꯗꯤ ꯅꯪꯕꯨ ꯃꯤ ꯄꯨꯔꯥ ꯑꯣꯜꯍꯟꯕ ꯉꯝꯒꯅꯤ꯫ ꯅꯪꯅ ꯃꯥꯕꯨ ꯐꯥꯔꯕ ꯃꯇꯝꯗ ꯃꯥꯅ ꯐꯥꯔꯤꯕꯗꯨ ꯊꯥꯗꯣꯛꯎ, ꯅꯪꯅ ꯄꯥꯝꯕ ꯍꯥꯏꯌꯨ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯅꯪꯅ ꯈꯨꯔꯨꯝꯖꯔꯒ
ꯑꯩꯕꯨ ꯃꯤ ꯄꯨꯔꯥ ꯑꯣꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯧ꯫ ꯃꯗꯨꯗ ꯃꯥꯅ ꯅꯪꯕꯨ ꯃꯤ ꯄꯨꯔꯥ ꯑꯣꯜꯍꯟꯕꯤꯒꯅꯤ꯫ ꯋꯥꯁꯤ ꯍꯪꯉꯣꯏꯅ ꯇꯥꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯀꯞꯂꯗꯨꯅ ꯍꯪꯉꯣꯏ ꯑꯅꯤꯗ ꯈꯨꯔꯨꯝꯖꯔꯛꯂꯦ꯫ ꯃꯗꯨꯗ ꯍꯪꯉꯣꯏꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠ ꯊꯣꯛꯇꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯒꯗꯧꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯣꯡꯗꯨꯅ ꯅꯉꯣꯟꯗ ꯇꯥꯛꯂꯛꯀꯅꯤ꯫ ꯑꯁꯨꯝ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩꯅꯈꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯍꯪꯉꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯈꯪꯅꯕ ꯉꯟꯅ ꯆꯥꯕ ꯊꯛꯄ ꯇꯧꯔꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯃꯝꯂꯕ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯑꯗꯨꯗꯒꯤ ꯃꯤ ꯑꯃ ꯀꯨꯝꯊꯔꯛꯄꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯎꯈꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯗ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯐꯖꯅ ꯎꯔꯦ꯫ ꯃꯥꯅ ꯁꯥꯟꯅꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃꯠꯇ ꯈꯣꯡꯕ ꯅꯤꯟꯕ ꯇꯧꯗꯦ꯫ ꯃꯍꯥꯛ ꯂꯣꯏꯔꯗꯨꯅ ꯃꯐꯤ ꯁꯦꯠꯇꯨꯅ ꯈꯣꯡꯅꯥꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯦꯡꯕꯗ ꯑꯀꯤꯕ ꯄꯣꯛꯏ꯫ ꯃꯍꯥꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯉꯥꯏꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯉꯔꯥꯡꯒꯤ ꯑꯗꯨꯒꯨꯝ ꯑꯃꯃꯨꯛ ꯂꯥꯛꯇꯨꯅ ꯏꯔꯨꯖꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯈ꯭ꯔꯦ꯫ ꯂꯥꯛꯈꯤꯕꯤ ꯃꯈꯣꯏ 6 ꯑꯗꯨ ꯑꯃꯒ ꯃꯆꯨ ꯇꯤꯟꯅꯗꯦ꯫ ꯃꯈꯣꯏꯅ ꯑꯉꯥꯡꯕ, ꯑꯉꯧꯕ, ꯑꯃꯨꯕ, ꯅꯥꯄꯨ ꯑꯁꯪꯕ ꯑꯁꯤꯅꯆꯤꯡꯕ ꯃꯥꯒꯤ ꯃꯆꯨꯁꯤꯡ ꯑꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯂꯣꯏꯅ ꯈꯪꯍꯧꯔꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ, ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯐꯥꯒꯗꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯪꯉꯣꯏ ꯑꯅꯤꯅ ꯈꯣꯡꯂꯛꯂꯦ꯫ ꯃꯥꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯔꯤ ꯇꯥꯛꯄꯤꯒꯗꯧꯕꯅꯣ ꯍꯪꯂꯕꯗ ꯍꯪꯉꯣꯏꯅ, ꯏꯕꯨꯡꯉꯣ, ꯉꯁꯤ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯃꯥꯕꯨ ꯐꯥꯒꯗꯒꯦ? ꯅꯪꯅ ꯅꯤꯡꯕ ꯑꯗꯨ ꯍꯥꯏꯌꯨ ꯍꯥꯏꯔꯕꯗ ꯃꯆꯥ ꯑꯗꯨꯅ, ꯒꯨꯔꯨꯗꯦꯕ, ꯅꯅꯥꯏꯅ ꯈꯟꯖꯕꯗ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯍꯧꯔꯤꯕ ꯊꯥꯔꯣ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯪꯉꯣꯏ ꯁꯥꯗꯨꯅ ꯏꯁꯤꯡꯗ ꯂꯨꯞꯂꯒ ꯂꯩꯔꯒꯦ꯫ ꯃꯥꯅ ꯏꯁꯤꯡꯗ ꯀꯨꯝꯊꯗꯨꯅ ꯏꯔꯨꯗꯨꯅ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯐꯥꯔꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯪꯉꯣꯏ ꯑꯗꯨꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯊꯥꯔꯣ ꯃꯅꯥ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯣ, ꯑꯗꯨꯒ ꯐꯥꯔꯣ꯫ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯀꯨꯠꯇ ꯂꯣꯠꯇꯨꯅ ꯂꯩꯔꯒꯦ꯫ ꯅꯪꯅ ꯕꯣꯔ ꯑꯗꯨ ꯐꯪꯂꯕ ꯃꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯎꯅꯁꯤ ꯍꯥꯏꯔꯒ ꯅꯨꯃꯤꯠ ꯇꯥꯒꯗꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯅꯈꯤ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯍꯪꯉꯣꯏꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯄꯥꯟꯕꯅ ꯄꯨꯈ꯭ꯔꯤꯒꯤ ꯊꯥꯔꯣꯒꯤ ꯃꯅꯥ ꯃꯈꯥꯗ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗꯁꯨ ꯀꯨꯏꯅ ꯂꯩꯕ ꯉꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯃꯐꯤ ꯊꯅꯝꯂꯒ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗ ꯀꯨꯝꯊꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯅ ꯑꯁꯨꯝꯅ ꯁꯥꯟꯅꯔꯛꯄꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯊꯥꯔꯣꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯍꯦꯂꯣꯏꯒꯤ ꯃꯈ꯭ꯋꯥꯡ ꯀꯣꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯀꯅꯥꯅꯣ ꯅꯪꯕꯨ? ꯏꯁꯤꯡꯒꯤ ꯏꯔꯣꯟꯅꯨꯡ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯙꯔꯃ ꯃꯁꯛ ꯈꯪꯗꯅ ꯑꯩꯕꯨ ꯐꯥꯔꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯍꯥꯛ ꯏꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤꯗꯤ ꯏꯕꯨꯡꯅꯤ꯫ ꯅꯍꯥꯛꯁꯨ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯄꯨꯊꯣꯛꯈꯤꯕ ꯏꯕꯨꯡꯅꯤ꯫ ꯅꯪꯅꯗꯤ ꯅꯆꯟꯑꯣꯏꯕꯤ ꯑꯩꯕꯨ ꯀꯔꯝꯅ ꯐꯥꯒꯗꯧꯔꯤꯕꯅꯣ? ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯤꯅꯝꯕ ꯂꯥꯏꯅꯣ ꯑꯩꯕꯨ ꯐꯥꯔꯤꯕꯗꯨ ꯊꯥꯗꯣꯛꯎ꯫ ꯅꯠꯇ꯭ꯔꯕꯗꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯈꯪꯂꯛꯂꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯔꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯅꯐꯝꯗ ꯍꯥꯏꯖꯒꯦ, ꯃꯁꯤꯕꯨ ꯅꯪꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯆꯕ ꯉꯝꯒꯅꯤ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ, ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯍꯥꯏꯔꯣ, ꯑꯩꯅ ꯄꯤꯕ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯔꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯟꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛ ꯄꯤꯈꯣ, ꯑꯗꯨꯒ ꯊꯥꯗꯣꯛꯆꯒꯦ ꯍꯥꯏꯔꯕꯗ ꯍꯦꯂꯣꯏꯅ, ꯑꯩꯅ ꯄꯤꯕ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯄꯤꯒꯦ, ꯑꯇ꯭ꯌꯥ ꯒꯨꯔꯨ ꯁꯤꯗꯕꯅ ꯁꯥꯈꯤ ꯑꯣꯏꯁꯅꯨ ꯍꯦꯛ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯍꯦꯂꯣꯏꯕꯨ ꯊꯥꯗꯣꯛꯂꯦ꯫ ꯍꯦꯂꯣꯏ ꯑꯗꯨꯅ, ꯅꯍꯥꯛ ꯅꯃꯤꯠ ꯑꯃꯨꯛꯇꯪ ꯎꯏꯁꯤꯜꯂꯨ, ꯑꯩꯍꯥꯛ ꯐꯤ ꯑꯃꯨꯛꯇꯪ ꯁꯦꯠꯆꯤꯜꯂꯨꯈꯤꯒꯦ, ꯑꯣꯟꯊꯣꯛꯄ ꯋꯥ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯦ꯫ ꯍꯦꯂꯣꯏ ꯑꯗꯨꯅ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯇꯨꯅ ꯃꯐꯤ ꯁꯦꯠꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯌꯥꯔꯦ, ꯅꯍꯥꯛ ꯀꯥꯈꯠꯂꯛꯇꯨꯅ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨ ꯍꯥꯏꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯍꯦꯂꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯈꯪꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ,
ꯑꯩꯍꯥꯛ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯥꯜꯂꯤꯕ ꯈꯣꯡ ꯈꯨꯠ ꯑꯁꯤꯗꯤ ꯍꯪꯉꯣꯏꯒꯤ ꯃꯈꯣꯡ ꯃꯈꯨꯠꯅꯤ ꯑꯗꯨꯅ ꯅꯪꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯇꯤꯟꯕꯗ ꯏꯀꯥꯏꯗꯅꯕ ꯃꯤ ꯄꯨꯔꯥ ꯑꯣꯜꯍꯟꯕꯤꯔꯣ ꯍꯥꯏꯖꯔꯛꯈꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯦꯂꯣꯏ ꯑꯗꯨꯅ ꯌꯦꯡꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯃꯁꯥꯗꯨ ꯃꯤ ꯇꯪꯈꯥꯏ ꯍꯪꯉꯣꯏ ꯇꯪꯈꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯍꯦꯂꯣꯏ ꯑꯗꯨ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯃꯥꯅ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯔꯝ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯃꯁꯤꯗꯤ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯂꯤꯂꯥꯅꯤ ꯑꯩꯈꯣꯏ ꯂꯥꯏꯒ ꯇꯥꯏꯕꯪ ꯃꯤꯒ ꯂꯣꯏꯅꯗꯨꯅ ꯂꯩꯃꯤꯟꯅꯅꯕ ꯒꯨꯔꯨꯅ ꯁꯤꯟꯕ ꯂꯤꯂꯥꯅꯤ ꯈꯟꯗꯨꯅ ꯍꯦꯂꯣꯏꯅ ꯍꯪꯂꯛꯈꯤ ꯅꯪꯅ ꯅꯤꯔꯤꯕꯁꯤ ꯑꯁꯤꯃꯈꯛꯇꯔꯥ ꯃꯗꯨꯕꯨꯗꯤ ꯑꯩꯅ ꯏꯄꯥꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯗꯨꯅ ꯁꯣꯏꯗꯅ ꯐꯪꯍꯜꯂꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯏꯐꯤ ꯌꯥꯎꯗꯕ ꯏꯔꯨꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯩꯕꯨ ꯐꯥꯔꯦ ꯐꯥꯕ ꯇꯥꯔꯕꯗꯤ ꯀꯔꯤ ꯑꯣꯏꯅꯒꯅꯤ ꯈꯪꯗꯕ꯭ꯔꯥ ꯍꯪꯂꯛꯈꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯑꯩꯒꯤꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯃꯤ ꯄꯨꯔꯥ ꯑꯣꯜꯍꯟꯕ ꯃꯗꯨꯃꯠꯇꯅꯤ ꯑꯇꯩꯗꯤ ꯏꯕꯦꯝꯃꯅ ꯄꯥꯝꯕꯤꯕꯗꯨ ꯀꯔꯤ ꯄꯤꯕꯤꯒꯗꯕꯅꯣ ꯑꯩꯗꯤ ꯈꯪꯖꯗꯦ ꯍꯥꯏꯔꯕꯗ ꯍꯦꯂꯣꯏ ꯑꯗꯨꯅ ꯍꯥꯏ ꯑꯄꯪꯕ ꯅꯪꯅ ꯃꯃꯤꯠ ꯂꯤꯁꯤꯡ ꯄꯥꯟꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯥꯅ ꯎꯗꯕ ꯈꯪꯗꯕ ꯌꯥꯎꯗꯕꯅꯤ ꯉꯥꯜꯂꯤꯕ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯑꯁꯤꯅ ꯅꯪꯅ ꯑꯩꯕꯨ ꯐꯥꯈꯤꯕꯗꯨ ꯂꯣꯏꯅ ꯎꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤ ꯍꯦꯂꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯅꯪꯕꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯐꯥꯕꯁꯨ ꯅꯠꯇꯦ ꯅꯪꯉꯣꯟꯗꯒꯤ ꯃꯤ ꯄꯣꯔꯥ ꯑꯣꯟꯅꯕ ꯕꯣꯔ ꯑꯗꯨ ꯅꯤꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯐꯥꯈꯤꯕꯅꯤ ꯃꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯁꯥꯎꯔꯛꯈꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯁꯥꯎꯔꯛꯄ ꯑꯗꯨꯗ ꯍꯪꯉꯣꯏ ꯄꯣꯔꯣꯕ ꯄꯣꯔꯣꯕꯤ ꯃꯇꯩ ꯃꯅꯥꯎ ꯂꯩꯀꯨꯠꯇ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯁꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯠꯅꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯍꯪꯖꯔꯛꯂꯤ ꯃꯗꯨꯗ ꯍꯦꯂꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯥꯕꯤꯌꯨ ꯒꯨꯔꯨꯅ ꯇꯥꯏꯕꯪ ꯃꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯈꯣꯏꯕꯨ ꯁꯥꯗꯨꯅ ꯃꯥꯟꯕ꯭ꯔꯥ ꯍꯪꯂꯕꯗ ꯈꯔ ꯃꯥꯟꯕ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯑꯃꯨꯛ ꯁꯥꯟꯈꯤ ꯅꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯒꯤ ꯅꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯑꯄꯪꯕ ꯅꯤꯄꯥ ꯑꯁꯤꯗ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯕꯗꯨ ꯅꯈꯣꯏ ꯑꯅꯤꯅ ꯇꯥꯛꯄꯤꯗꯨꯅ ꯕꯤꯆꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯍꯪꯉꯣꯏ ꯑꯅꯤꯅ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯨꯅ ꯀꯔꯤ ꯋꯥꯔꯝꯒꯤ ꯌꯦꯠꯅꯔꯤꯕꯅꯣ ꯃꯔꯝꯗꯨ ꯍꯥꯏꯌꯨ ꯍꯥꯏꯔꯕꯗ ꯍꯦꯂꯣꯏ ꯑꯗꯨꯅ ꯑꯩꯅ ꯏꯁꯤꯡꯗ ꯁꯥꯟꯅꯔꯤꯉꯩꯗ ꯅꯤꯄꯥ ꯑꯁꯤꯅ ꯈ꯭ꯋꯥꯡ ꯀꯣꯟꯗꯨꯅ ꯐꯥꯕꯤꯔꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯈꯨꯖꯦꯡꯕꯨ ꯄꯥꯏꯈ꯭ꯔꯕꯗꯤ ꯃꯄꯨꯔꯣꯏꯕ ꯁꯛꯏ ꯍꯥꯏꯅꯗꯨꯅ ꯅꯨꯄꯤꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯔꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯀꯣꯟꯗꯨꯅ ꯐꯥꯈꯤꯕꯗꯨ ꯊꯛꯇ ꯊꯣꯛꯂꯤꯕ ꯂꯌꯥꯝꯒꯤ ꯃꯨꯔꯇꯤ ꯄꯨꯔꯤꯕ ꯂꯌꯥꯝꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯎꯈꯤꯕꯅ ꯑꯩꯕꯨ ꯃꯥꯒꯤ ꯇꯂꯣꯏꯁꯤꯡꯗ ꯆꯟꯈ꯭ꯔꯕꯅꯤ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯎ ꯂꯥꯏ ꯀꯅꯥ ꯑꯃꯠꯇꯅ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯥꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯥꯅ ꯅꯤꯔꯤꯕꯗꯤ ꯃꯤ ꯄꯨꯔꯥ ꯑꯣꯟꯕ ꯑꯗꯨꯇꯅꯤ ꯍꯥꯏꯗꯨꯅ ꯄꯪꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯕꯗ ꯍꯪꯉꯣꯏ ꯑꯅꯤꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯆꯨꯝꯒꯅꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯅꯤꯡꯉꯥꯏ ꯇꯧꯔꯒꯅꯨ ꯅꯍꯥꯛ ꯃꯤ ꯄꯨꯔꯥꯁꯨ ꯑꯣꯜꯂꯒꯅꯤ ꯑꯗꯨꯒ ꯏꯕꯦꯝꯃ ꯑꯣꯟꯅꯤꯡꯕꯗ ꯑꯣꯟꯕꯤ ꯊꯣꯟꯅꯤꯡꯕꯗ ꯊꯣꯟꯕ ꯉꯝꯕꯤ ꯑꯁꯤ ꯉꯁꯤ ꯑꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯣ ꯍꯦꯛ ꯍꯥꯏꯔꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯂꯧꯖꯒꯦ ꯍꯥꯏꯔꯒ ꯂꯥꯏ ꯅꯨꯄꯤ ꯑꯣꯟꯅꯤꯡꯕꯗ ꯑꯣꯟꯕꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯃꯤꯟꯅꯕ ꯇꯥꯔꯕ ꯍꯦꯛ ꯍꯥꯏꯔꯛꯈꯤ ꯍꯦꯂꯣꯏ ꯑꯗꯨꯅ ꯇꯥꯕꯤꯌꯨ ꯃꯍꯥꯛꯀꯤ ꯃꯄꯨꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯡꯗ꯭ꯔꯤ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯇꯝꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩꯍꯥꯛ ꯌꯥꯔꯒꯦ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯑꯃꯇꯪꯗꯤ ꯌꯥꯎ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯍꯌꯦꯡ ꯑꯩꯒ ꯂꯩꯃꯤꯟꯅꯔꯕ ꯃꯇꯝꯗ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯤꯉꯩꯗ ꯅꯪꯅ ꯑꯁꯨꯝꯅ ꯏꯔꯨꯖꯕ ꯆꯠꯇꯨꯅ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯐꯥꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯆꯣꯞꯍꯧꯔꯣꯏꯗ꯭ꯔꯥ ꯃꯗꯨ ꯈꯟꯗꯨꯅ ꯑꯩꯅ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯄꯥꯝꯗꯗꯨꯅ ꯇꯧꯕꯅꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤ ꯍꯦꯂꯣꯏꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯗ ꯅꯃꯤꯠ ꯌꯥꯝꯒꯅꯨ ꯑꯩꯒꯤꯗꯤ ꯅꯍꯥꯛꯅ ꯍꯥꯟꯅ ꯐꯥꯈꯤꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯐꯥꯅꯕ ꯃꯤ ꯊꯤꯕ ꯆꯠꯂꯔꯣꯏ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯑꯩꯗꯤ ꯁꯣꯏꯗꯅ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯅꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯔꯥꯅꯤ ꯑꯣꯏꯅꯕ ꯅꯤꯡꯊꯧꯁꯤꯡꯅ ꯃꯆꯥꯅꯨꯄꯤ ꯄꯤꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯦꯂꯣꯏ ꯑꯗꯨꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯇꯕꯨ ꯅꯤꯡꯊꯧ ꯑꯣꯏꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧꯁꯤꯡꯅ ꯀꯜꯂꯛꯄ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ
ꯑꯩꯅ ꯔꯥꯅꯤ ꯑꯍꯟ ꯑꯣꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯈꯥ ꯇꯥꯕꯤ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯅꯥꯄꯨꯛ ꯁꯦꯡꯂꯕ꯭ꯔꯥ ꯍꯪꯂꯛꯂꯕꯗ ꯁꯦꯡꯂꯦ ꯌꯥꯖꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯔꯛꯈꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯍꯥꯟꯅ ꯃꯤ ꯄꯨꯔꯥ ꯑꯣꯜꯍꯜꯂꯣ ꯍꯥꯏꯔꯕꯗ ꯍꯦꯂꯣꯏꯅ ꯅꯥꯄꯨꯛ ꯁꯦꯡꯂꯕꯅꯤꯅ ꯅꯃꯤꯠ ꯎꯏꯁꯤꯜꯂꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯜꯂꯕꯗ ꯍꯦꯂꯣꯏꯅ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯑꯊꯣꯏꯕ ꯃꯤꯁꯛ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯕꯣꯠ ꯄꯤꯔꯕꯗ ꯅꯤꯄꯥ ꯑꯗꯨ ꯑꯉꯛꯄ ꯐꯪꯅ ꯐꯖꯕ ꯅꯤꯄꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯃꯗꯨꯗ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯈꯤ, ꯏꯆꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯁꯥꯌꯣꯟꯕ ꯍꯥꯏꯅ ꯀꯧꯔꯕꯅꯤ꯫ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯟꯁꯅꯥ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯤꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯆꯤꯟꯖꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯕꯤꯗꯥꯏ ꯇꯧꯔꯝꯂꯒ ꯁꯥꯌꯣꯟꯕ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯇꯣꯟꯁꯅꯥꯕꯨ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯤꯒ ꯂꯥꯏꯒ ꯂꯧꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥ ꯑꯗꯨꯅ ꯆꯪꯂꯛꯂꯤꯕ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯒ, ꯏꯕꯨꯡ ꯑꯣꯏꯕꯤ ꯑꯃ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯔꯤ ꯍꯪꯕꯅꯣ ꯍꯪꯂꯕꯗ ꯁꯥꯌꯣꯟꯕꯅ, ꯏꯃꯥ ꯑꯩꯍꯥꯛ ꯅꯆꯥꯅꯤꯄꯥ ꯑꯗꯨꯅꯤ꯫ ꯅꯃꯧ ꯅꯨꯄꯤ ꯑꯁꯤ ꯊꯦꯡꯅꯕꯗꯒꯤ ꯑꯩꯍꯥꯛ ꯃꯤ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯇꯣꯟꯁꯅꯥ ꯌꯦꯡꯂꯗꯨꯅ ꯏꯃꯥ ꯈꯨꯔꯨꯝꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯃꯃꯧ ꯑꯗꯨ ꯑꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯥ ꯑꯗꯨꯅ, ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯃꯥ? ꯑꯩꯍꯥꯛ ꯅꯆꯥꯅꯤꯄꯥ ꯑꯗꯨꯅꯤ꯫ ꯃꯍꯥꯛ ꯑꯁꯤꯅ ꯕꯣꯟ ꯑꯗꯨꯗ ꯂꯩꯔꯝꯕꯤꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯩꯅ ꯄꯥꯝꯃꯟꯗꯨꯅ ꯅꯃꯧ ꯑꯣꯏꯅꯕ ꯄꯣꯔꯛꯂꯕꯅꯤ ꯍꯦꯛ ꯍꯥꯏꯔꯛꯂꯕꯗ ꯚꯥꯞ ꯇꯥꯔꯛꯇꯨꯅ, ꯍꯦ ꯍꯦ, ꯏꯃꯥꯗꯤ ꯚꯥꯞ ꯑꯃ ꯇꯧꯔꯨꯔꯦ ꯍꯥꯏꯔꯒ ꯃꯃꯧ ꯑꯗꯨꯕꯨ ꯀꯣꯡꯈꯠꯄꯤꯔꯒ ꯆꯪꯂꯁꯤ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯃꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯑꯣꯏꯔꯛꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯆꯥꯅꯤꯄꯥꯗ ꯍꯪꯂꯛꯈꯤ꯫ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯇꯝꯂꯛꯂꯦ꯫ ꯃꯥꯅ ꯕꯣꯟꯗ ꯃꯐꯝ ꯆꯥꯕ ꯂꯥꯏꯅꯤꯡꯐꯝ ꯊꯤꯕꯗ ꯏꯁꯤꯡ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯊꯦꯡꯅꯔꯦ꯫ ꯑꯩꯍꯥꯛ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯏꯁꯥꯁꯤ ꯑꯣꯂꯥꯡꯕꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯑꯩꯍꯥꯛ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯂꯣꯏꯗꯨꯅ ꯁꯥꯟꯅꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯪꯉꯣꯏ ꯄꯣꯔꯣꯕꯤ ꯑꯅꯤꯈꯛꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯎꯕ ꯐꯪꯂꯝꯗꯦ꯫ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯈꯪꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯑꯩꯒ ꯎꯅꯔꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒ ꯑꯩꯒ ꯃꯔꯣꯟ ꯏꯔꯣꯟ ꯈꯪꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯏꯔꯛꯀꯗꯕ ꯃꯔꯝ ꯄꯨꯝꯅꯃꯛ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯁꯦꯡꯕ ꯑꯣꯟꯅꯕ ꯃꯔꯝ ꯇꯥꯛꯄꯤꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯛꯄꯤꯕꯗꯒꯤ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯍꯟꯕ ꯉꯝꯕꯤ ꯏꯕꯦꯝꯃ ꯑꯁꯤ ꯊꯦꯡꯅꯖꯔꯦ꯫ ꯃꯥꯕꯨ ꯑꯩꯅ ꯃꯈꯣꯏꯅ ꯇꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯤꯡꯗ ꯁꯥꯟꯅꯔꯤꯉꯩꯗ ꯐꯥꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯔꯤꯕꯅꯣ ꯃꯥꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯔꯕꯗ ꯑꯩꯅ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯁꯦꯡꯕ ꯄꯨꯔꯥ ꯑꯣꯜꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯕꯗ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤꯁꯨ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯒꯦ, ꯃꯁꯤꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯑꯄꯥꯝꯕꯗꯨ ꯄꯤꯅꯒꯅꯤ ꯋꯥꯁꯛꯅꯔꯦ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯑꯗꯨ ꯍꯥꯏꯅꯔꯦ꯫ ꯃꯥꯅꯗꯤ ꯑꯩꯕꯨ ꯃꯤ ꯑꯣꯜꯍꯟꯕ ꯍꯥꯏꯕꯗꯨ ꯌꯥꯔꯦ, ꯑꯗꯨꯒ ꯑꯩꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯃꯥꯕꯨ ꯐꯥꯔꯕꯅꯤꯅ ꯃꯍꯥꯛ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯀꯤꯗꯨꯅ ꯌꯥꯗ꯭ꯔꯕꯗ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯏꯕꯪꯒꯤ ꯂꯤꯆꯠꯅꯤ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯅꯤꯄꯥꯁꯤꯡꯅ ꯈꯨꯗꯥꯡ ꯍꯦꯛ ꯄꯥꯏꯈꯤꯕꯗ ꯃꯄꯨꯔꯣꯏꯕ ꯁꯛꯏ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯌꯥꯎ ꯍꯥꯏꯔꯕꯗ ꯑꯩꯍꯥꯛ ꯅꯥꯟꯊꯣꯛꯄ ꯉꯝꯗꯗꯨꯅ ꯍꯪꯉꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯃꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯩꯃꯤꯟꯅꯔꯒ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ ꯍꯥꯏꯅ ꯃꯃꯥ ꯑꯗꯨꯗ ꯄꯥꯎ ꯇꯝꯂꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡꯁꯨ ꯃꯈꯣꯏꯅ ꯁꯥꯌꯣꯟꯕ ꯍꯥꯏꯅ ꯀꯧꯕꯤꯔꯛꯏ꯫ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤ ꯁꯥꯌꯣꯟꯕ ꯊꯣꯟꯕꯤꯔꯤꯕꯅꯣ? ꯃꯤꯡ ꯑꯗꯨꯃꯛꯇꯤ ꯂꯥꯏꯁꯤꯡꯒꯤ ꯃꯐꯝꯗ ꯀꯧꯒꯗꯕ ꯃꯤꯡꯅꯤ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏ ꯑꯅꯤꯅ, ꯅꯍꯥꯛꯅ ꯃꯤ ꯇꯪꯈꯥꯏ ꯍꯪꯉꯣꯏ ꯇꯪꯈꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯃꯤ ꯄꯨꯔꯥ ꯑꯣꯜꯂꯕꯅꯤꯅ ꯃꯃꯤꯡ ꯑꯁꯤ ꯀꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯁꯨ ꯇꯣꯟꯁꯅꯥ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯍꯥꯛ ꯇꯥꯏꯕꯪ ꯃꯤ ꯄꯨꯔꯥ ꯑꯣꯜꯍꯟꯕ ꯉꯝꯕꯤ ꯑꯁꯤ ꯂꯧꯗꯕ ꯌꯥꯗꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯇꯝꯂꯕꯗ ꯃꯃꯥ ꯑꯗꯨꯅ ꯚꯥꯞ ꯇꯥꯏ꯫
mahak asi heloi atomini khangladuna harauna hairakhi haujikti ima nungaire isana imau nupi thoda thokpa ngambi imau poraklabanina ima kari amata hairaroi nakhoi ani na sumna phagani haiba du da tawro asumna nungsina yabirabada heloi nupi adu mathwai yamna nungai jakhi mana imung adu kari amata watana mane mamari mapuroi babu thamduna nungai na panba horakle laiba si ningthawa sina di lukhrabi masa mathauna laiba kanba sida masa nupi saning khumbi bu piraga laibak tangkhai piduna ningthau oihange khanduna masa nupi adubu lukhrabi masa aduda layu haina thiamlibani adubu masa nupi aduna mi tangkhai hangoi tangkhai manba mi aduda laigadabagi saru amuk yum panba phangdrabasu leijakhrage haiduna yadaduna leiribani ningthau aduna nangna yadrabanina mana phangjauba sana asiga aina thanaruba laibak tangkhai asiga mangonda piduna maduda mana pamjaba nupi ama laujaduna ningthau oiduna palhalagani haiduna leiribani asomdana lukhrabi masa adu bondagi halakle tabada laikai gi maga tinajaba mamanaba pomnamak magi manakta laktuna mana bon saluba kari kari thengnarakpa hanglakhi aduga itauna matau karamna itaugi haksang murti suramdaba pomnamak pharaktuna phajakhrabani pa ma oiraklibano haina ngangnari ngaida imungdagi phajakhrabi nupi amana lagliba mamanaba singadugi sana thangnaba ahawba polamsing puthoraktuna makhoi mayamna phamliba mafam maduda thamlabada mamanaba singaduna nupi adubu yenglaga munna mamit kuptaba makhai yengladuna leiri mana imungda sangkhraba matamda makhoina matawu yengladuna hairakhi itaw masibu kadaidagino mahak kanano aikhoidi mabu munna yengjaba phawba ngamdri magi mafaja asidi amukta siguma nupi asi ujakhidri aduga itawna matau karamna itawna hana oiramba phiba madu thadoktuna phajakhraba nipa amuk oibagi phiba masi uraklibano hanglakhi makhoi mayamgi wadu taraga lukhrabi masaduna itaw aina bonaduda sum satuna aihaga si phibam sadaba murti asi puduna leigadabagi saru bonasida leiba sa kaina saduna sikhibana phare khanduna satlabada mamai thangda mina hainaba pukri ising thakpa yade haibadu thengnare madu hek thengnabada aigi sa si olang mana khangba ngamlaktre maduda aina phare pukri asida songthaduna sirage khanduna ising aduda songthare adudagidi aigi olangba adu phare aina kakhalakpa matam maduda aigi hanagi phiba madu mangkhiduna hojik aina oiribasi oiribani hek haire maduda mataw singaduna amu hanglakhi nupi asina kamdauba mana khumi nupi asi makhoi taret pokminei hai mana khwaidagi atombini hai mana makhoi taret bonaduda uhai thiba langminabani adubu makhoi mathang mathang magi uhai heknari ngaida amaga thengnakhidri makhoi kaunaba tanakhidri mahak tawpham khangdaduna asum makhoi bu thirakpada aina leiriba mafam adu yorakpada aiga thengnaduna aiga wari watai saduna aina puba chinjak chaminaduna numit kharani leiminaraba phawba masie sing adu thengnadraba aduda mahak tawpham khangdana kaptuna leirabada aigi thamoi asi yamna nungairaktri ibe manangbu mafam asida nasie sing adu ngaiduna lehaukhige haibra natraga aiga chaminarasi haibra haina aina hanglabada mana hairakhi yum pandribi laisabi aina matau karamna pakhang nangi yumda kari mari amata su thongnadana leigadori bano hairakhi magi wadu tabada aina su sumi khanduna adu oirabadi aihak wa matang haige nahak saudi saurakanu hairabada mana sauroi hayu hairabada phare nangna sauroi hairabanina nahak aigi nupi oiro aikoi ani luhongduna leiminaraga aigi nupi oina ai yumda satpadi karam tawi hanglabada mana adu oirabadi masu yare haiduna aikoi ani pukri mapana aduda lohonglaga lagliba sini hairakhi wa adu taraga
mayam aduna kalakpadagi madaw aduda hanglakhi. Itaw, makoi taruk adudi masakti karam tawi. Lukrabi masaduna itaw sa ay magti makoi taruk aduga thengnarakpa nattabana masakti khangjadi hairakhi. Adu oirabadi itawgi sanupi asida hanglagi mabu amukta kauthokpirau hek haire. Lukrabi masa aduna magi nupi tonsnabu yangladuna kaurakhi. Ibe manangbu itaw singna wa kharadang hange hairi. Amuktang tholau hairabada. Heloya tumina tholaktuna kari takpi gadabano ibung sing hek hairak makoina ibe mai taw na haibada na khoi na china naw tari ni hai na khoi tare na bonda hai hek pachat pada na khoi amuk thingna khidre haina itaw na tamli basi chumbrang lakhi heloya tumina chumi hairabada makhoi gi masak matau sabandi karam tawi amu halakhi makhoi gi wadu targe heloina makhoi asing ngawre dana makhoi pum namak fajabada khoirang jaba misak ngaktani aduna asomna khumlakhi ibong sing aiko isine naw taren mak ipa ima amatana pukmina banina isak isu samane adubu phijeti machu amaga manadi wadu targa makhoina nakhoi gi laifamdi bon adugi karamba mafamdano hanglaklabada heloi nupi aduna ibong sing aikhoi taret angang oiringaidagi ima ipa animak sikhiduna yumchu tekhiduna amuk anauba yum ama saba ngamdaduna bukhri mapan aduda hauriba khongnang adugi marumda aikhoi taret leiduna bon adugi uhaisa aduna hojik phawba hinglibani aikhoi na numit khudingi matawgum bonda uhai hekpa chatpadagi aikhoi khaidona khiduna amuk thena khidri amuk khongnang ma khonga aduda lakhidre hairakhi madudagi aina mafam maduda lakpa matamda nakhoigi marup asi thengnaduna aina ipuroiba oijage haiduna aikhoi ani asi mafam asida laktuna mayamga thengnariba sini haina khumi mage wadu taraga makhoi mayam aduna magadi masak manaba phijeti masu manadaba makhoina kumna hangba aduda heloi atumina hangjarakhi ibung singna thawai nungaidana munna hangbiriba sibu ibung singa ise singa duga thengnabiba yaubra thengnabirabadina chanoibi engonda takpiduna ise singa unajage hek hairakhi mage waduda makhoina ibema aikoina makhoibu thengnadi aikoina bona duda chatpham khangdana wana leiramgada budu khallaga ipuning singa sinungairaktre aide hayengmak bonda chatuna makhoibu thirugani hairakhi mage wadu taraka amanasu aishu yaugani hai amanasu aishu satkani hai asumna makoi taruk sure maduda helo yaduna makoi gi kalak khamban jawbudu uraga nuksiraktrarduna asumna taksilami ibung singna ise singe awabada nungai bidabadu uraga aigi su thawaya si yamna nungai khidre aduna makoi ga thingnabige hairabadi pukri mapana duda hauriba khongnang pambi edugi khara handolaga wangang tumina laibiro numita selakpa matam aduda soidana ama irujaba kana udana tholakani mana iruri ngaida mabu phabiro phaba ngamlabadi phari baduna haiba khuding magyagani hek hairakhi asumna makoidi yamna wana kina laibana nongmada punna irujadabani nongmagi amamamta irujabani aduna ibung singna nongmagi amamamtang phaduna ibung singna pamliba sing adu makhoiga tanabiro karigumba langba ninba thoglabadi makhoidi kiduna amata tholakloi hairakhi magi wadu taraga makhoina hairakhi makhoi adu onthona kina leiraba jani makhoibu lokthok piruduna aikhoigi irakta tilhandaba yadre itaw hayeng aikhoi mafam aduda chatuna makhoibu phaduna mirakta tilhandaba yadre aikhoi hayeng chatuna laibak yenglukhige hairam laga chanakhri maduda heloi nupi aduna kaya da karam sauri bani pasingno aikhoi gi nipadi aina leijarage haiba phawba yabidaduna hangoi anina bisa tawbiraga ipuroibo oina phangjarakpani makhoi sing asi nungaigani karino amadi tholagani hek hairakhi maduda saion bana ibe manangna karigi aduk marik chumba wai haijan biduna kalak mi hobana mangoi naraba mioi sing adu
loina mangba tari do hek hairakhi maduda tonsna kaubi heloi nupi aduna oirakadoriba pumnamaktu makhoige laibakta tamlakpani thoina wabiruganu makhoige apamba adu aina thungnaba lambi yatpani dos leiti warobiganu hairakhi nong hek nganbaga makhoi nipa taruk adu mapa mama na khambaka yadana magi polyom semna duna bonda chatkre makhoi mafam adu hek yobaga lukhrabi masa aduna leiramba mafam adu thengnaraduna wadi ngangnadana makhune ingit tawnaraga tumina leinakhi numit taramdai aduda hana hangkhibani pa adu masa adu yamna olanglaktuna mag laifam khangdaduna idausa nakhoi tumina leiramo aihak chatlage hairaga pukri aduda song thaduna leibada mahak hangoi porobi onkhre mahak yamna nungaina ising aduda sanaduna leire madam aduda numita selektuna nupi ama khongnang adudagi thulaktuna lakpadu loliba makhoi sing aduna uraduna tumina yengduna leire magna pukri aduda kumtharaga sanaba horakle madam aduda hangoi oliba nipa adu loisilaktuna mabu phare maduda heloi masi ahanaduna karigino nangna aibu phari badi hanglabada hangoi aduna nangbu aigi nupi oige haiduna phari bani hairabada heloi masi aduna aidi yum panba yadaba nupini adubu nangna aibu pharabani na nahak aiga leiminanaba yai tamba haibadu oiduna aigi naktagi hendoktuna leijaro hairakhi hangoi adu nipa amagi murti oiduna makhoi ani chapminakhre asomna numit tarukni adu nipa taruk adu mathang mathang yai tamba haiba laidu onduna haujik phauba miyoiba singa ongnaruba amadi thengnarubada makhoigi machinjak pidrabadi makhoina thengnaruba midu natraga jiba singdu awaba oinaribani makhoi nipa taruk adu phattaba lai yai tamba haibadu oikhiduna heloi taruk laiminakhi makhoi halaktrabada mayum-mayumgi misingna wana thinaduna laikhi aduga ningthawduna lukhrabi macha adugi maramda laikai gi misingda hanglabada mahak bonda lai ninglubadagi magi dos kokchaduna pura mi haibadu oikhre aduga bonda lairami haiduna phajakhrabi nupi amasu magi nupi oina puraktuna laiminari haiba pawasi tamlabada ningthawduna macha nupi bu shauraduna nangna haiba induna afaba kanba nipa aduda pige haibada yaramlabadi kayada pharamgani haujikti mahake miyoi chadabadu koktuna masak thokpa mi oiduna bonda lai ningbi phajakhrabi nupi ama puduna lagle haibasi tabada aina nangbu shauningba phawi haiduna rajkumari da yengladuna shauningba mongda nganglakhi mapa ningthaugi wadu taraga rajkumari aduna hairi pani padugi phibam madubu pharaduna ningthiba nipa ama oikhre haiba wasidi mahak maya haiba misak ama soiduna oiramba tare khankhi aduga amana mana masak matau phajabani pa oikhre tabada mana khalakhi aina hojikpu mabu pamle hairubada mana kari khalakani mahakti masak matau phajabi ningthibi bongi lainingbi amabu poraktuna mage seba tawduna leire hairi aduna ipana nahak laiba asi tangkhai amagi ningthawoiduna isa nupi asi sunangi seba tawhalu hairubada mana yabiraklabadi aigi sufari madu nataduna yabidaba thoklabadi onthona nungaitaba thokani khanduna leikhi ningthaw asina manai masan singaloinana lukhrabi mama masagi nakta laktuna laiba asinangna tangkhai ama phangpam thoi aduna nangna laibak tangkhai amagi ningthawoiduna palo hairabada lukhrabi macha aduna iningthona takpiriba aduna apian boire karigi laiba amuk pibigadori bano hanga charaklabada ningthawna hairakhi aina hairibasida nangna pendriba sibu matungda laibaki khudong thiba tholakpa matamda nangna ai tieng panglaroi khallabara hanglaklavada lukhrabi macha sayon bana ningthawbu khurumjaraduna iningthawna adu yauna nungai biroidaba lairabadi aina lairiba sidagi khungang taradang nanaida pibiraga nanai gi lamoijaragi
ꯑꯗꯩꯗꯤ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯣꯏꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯀꯔꯤꯁꯨ ꯈꯟꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯅꯅꯥꯏ ꯑꯩꯍꯥꯛ ꯏꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯂꯩꯖꯔꯤ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯑꯩꯅ ꯋꯥ ꯑꯃꯇꯪꯒ ꯍꯥꯏꯒꯦ, ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯑꯃ ꯂꯩ, ꯃꯍꯥꯛꯄꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯃꯥꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯅꯍꯥꯟꯅ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯖꯒꯦ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯗꯨꯅ ꯑꯩꯅ ꯄꯤꯕ ꯁꯅꯥ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗꯕ ꯑꯗꯨꯗ ꯑꯩꯅ ꯏꯀꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯖꯕ ꯅꯤꯡꯖꯕ ꯈꯔ ꯅꯪꯅ ꯌꯥꯕꯤꯕ ꯑꯁꯤꯅ ꯑꯄꯦꯟꯕ ꯑꯣꯏꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯅꯥꯏ ꯑꯣꯏꯅꯕ ꯂꯧꯁꯤꯜꯂꯨ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯆꯣꯡꯊꯣꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯗꯨꯅ ꯇꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯏꯟꯖꯒꯅꯤ꯫ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯥ ꯇꯧꯖꯒꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯃꯍꯥꯛ ꯑꯁꯤꯕꯨ ꯕꯣꯟꯗ ꯂꯥꯏꯅꯤꯡꯕ ꯀꯔꯝꯕ ꯃꯤꯒꯤ ꯃꯆꯥ ꯑꯣꯏꯔꯤꯒꯕ? ꯃꯍꯥꯛꯀꯤ ꯅꯤꯡꯊꯤꯖꯕꯒꯤ ꯃꯉꯥꯜ ꯑꯁꯤꯗꯤ ꯑꯃꯨꯛꯇꯁꯨ ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯤꯖꯕ ꯃꯤꯁꯛ ꯎꯔꯛꯇ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯥꯏꯁꯤꯡꯅ ꯁꯥꯏꯑꯣꯟ ꯇꯧꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯅꯕ ꯂꯥꯛꯈꯤꯕ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯖꯈꯤ꯫ ꯑꯁꯨꯝꯅ ꯈꯨꯡꯒꯪ ꯇꯔꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯁꯛꯇꯤꯗꯒꯤ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯀꯣꯅꯨꯡ ꯑꯃ ꯁꯥꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯗ ꯂꯩꯀꯥꯏꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯗ ꯂꯥꯛꯆꯗꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯕꯣꯟꯗ ꯆꯠꯇꯨꯅ ꯅꯨꯄꯤ 6 ꯈꯛ ꯊꯤꯔꯨꯒꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯗ ꯍꯜꯂꯛꯇꯕ ꯀꯨꯏꯔꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯃꯈꯣꯏꯕꯨ ꯊꯤꯕꯤꯅꯕ ꯇꯧꯕꯤꯌꯨ ꯍꯪꯒꯠꯆꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯟꯅ ꯇꯤꯟꯅꯔꯝꯕ ꯑꯣꯏꯕꯅꯤꯅ ꯐꯔꯦ, ꯅꯤꯡꯊꯧ ꯏꯁꯥ ꯌꯥꯎꯅ ꯊꯤꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯄꯥ ꯃꯃꯥꯁꯤꯡꯒ ꯂꯣꯏꯅꯅ ꯕꯣꯟ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯡ ꯂꯩ ꯈꯔ ꯊꯥꯔꯒ ꯍꯪꯉꯣꯏ ꯄꯣꯔꯣꯕ ꯄꯣꯔꯣꯕꯤ ꯑꯅꯤ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯛꯂꯤ꯫ ꯃꯗꯨꯗ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯃꯈꯣꯏ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯨꯔꯒꯅꯨ, ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯍꯦꯂꯣꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯏꯇꯝꯕ ꯍꯥꯏꯕ ꯂꯥꯏ ꯑꯗꯨ ꯑꯣꯟꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯕꯅꯤ, ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯨꯕꯗ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯅ ꯍꯌꯦꯡ ꯀꯥꯂꯤ ꯀꯧꯕ ꯖꯨꯒ ꯑꯗꯨ ꯐꯥꯎꯕꯗ ꯍꯦꯂꯣꯏ 7 ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ 6 ꯑꯃꯗꯤ ꯅꯤꯄꯥ ꯂꯩꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯃꯤꯅ ꯂꯧꯕ ꯌꯥꯗꯦ, ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯃꯤꯅ ꯂꯧꯈꯤꯕꯅ ꯃꯥꯕꯨꯗꯤ ꯂꯧꯕ ꯌꯥꯏ꯫ ꯑꯁꯨꯝ ꯍꯥꯏꯅ ꯍꯪꯉꯣꯏ ꯑꯅꯤꯅ ꯃꯆꯥ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯆꯤꯊꯗꯅ ꯇꯝꯂꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯀꯤꯅꯔꯛꯇꯨꯅ ꯊꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯄꯥꯠꯃꯤꯟꯅꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫